Ahanba Maktada 91.2 Diamond Radio Channel asina puthukjariba thoram Diamond gi sangnaraba hariba thoram asida Manipur gi celebrities sing tongan balam kya da lebiriba sports ki film gi tongan ba music ki lila gi hariba music sing asi aikhoina unazaraga mafam asida Diamond Radio gi nomaising khudingi sandokjariba Diamond gi sangnaraba hariba program asida mioi kya marum unaduna lakjari ngasi somu puduna lakjari Lila Gilamda Miamna Todo Hindona Kangnabiraba Masagi Maming the Ginatairaga, Datoi, Hainabo Kangnabiraba Dugumlaba, Lila gi personality amani Oken Thoudam. Diamond Radio na Hijaru Budgima from Master Studio, the Linkshen Birak Pasigi Mukta, Oken, Hanmukta Tagacheri. Hanmukta the Diamond sending staff sing Amadi Tabir Singbo, Oken Thoudam, Makedi Tarana, Okshabuluna, Ikononzari. Yamno ngaji oken ngasi mafam sida lengsen biriba sigi damakta mamak thakta koi amukudang program se akoi hainaruga haitare lila ge mukchin jelaktana degi akoi mukchin dana masigi kano tongno ba yaw khre aduga adu iban ngasi di yamno ngaji re mafam sida lengsen biraktana miyam ge pamba thungan binana bagi damakta lakpi base adu ima baba gi ming han madam taibiu aigi apokpa baba gi ming Thoudam khomai aduga ima gi ming na kunjarasi adu ima baba si hosi adum lebiribra ima baba ni maksun lejari kari hona biri yumda kari baba gi ma gase grocery shop am taw have tare masi adum na hawaide adum taw birak pra ko okay na khambirap de marakta to kala pro marakta to lokpane marakta masi mayam ngai aduga isin house kyan ai isnau se ahum ne isana kya suba aina ahan ne makhaji nupa nupi ani aduga nupa dai thanta ne nupa de bakakta ne ba sem ngai adu address am tang khangan se mayam da leifam se ai leifam se Thoudam maya lekai Laisan Them Thoudam hai badu Thoudam hai lekai adu isa ki date of birth se kya 10 September 1978 10 September 70 academic da asengba aduga 1980 sina academic educational qualifications ai qualifications se graduate metaphysics yam ngai jare aduga marital status de isa ki ai yum panjare angang Isanupa ma isanupi malajare sahi kya muk subirake isanupa hanse sahi tara mathoi sange class 4 kari hoji aduga isanupi sina pre nursery sahi mari mafung phare yam ngai jare yam ngai ba imong manung family ma oibisanu aduga hoji oken khangjan jokoi madam se kai lam deino ai web se kano dagi Laisam Them Bazar dagi ming di kari ibethoi adu angang ani ring maming am tang habiu ai isanupa gi maming se Hidan Thoudam Hidan mangang aduga isanupi sina Thoudam RT mangang ai isang ai di sing ha devi loi lok thok sare aduga ai yam phaje masigi chanabi ma lehodra di am sing na har kanda mai gi ming da budi mama ampa gi apam gi tholaga su masi singa devi gi matang sim masi khoina antongna lokthok pasu ya dogum to pamjadana sum chana binena adi sana school college da ming se dum sengna lakcharaga su karigoma competition na ma natraga karigoma any form mention ba ya ba thabam to kanda form mention le midina adum masana khut ta chimpa pu budona singa devi sum tab le re ha chat ki bai tar masi akoi ga yamna mari leina da ba duga masi yam su samdong na re masi ma yam nungai jare lila yauna na bagi inspiration si kanada gi kamai to dana lila si yauge na hana akoi gi karai tare ngalinge matam dai lila yauge ka na khanbirak pa lebra do lila sa ngang oring di pambirak pra kamai na lebi art ki madam si kamai na to bir masi wa je am nungsi ba am sung yam di sang wari ni hai tare ai je adum class 7 8 ka pa swai dagi art ki lambi jam pam ja hai tare ai je maroi na class 9 10 ka pa loi dagi di akoi gi wari masa iwa sairing iwa gi thabak si am tawjare ado aina lila yaujing eda yana na aina tawjaram je lila masa iba andegi stories aduga saring iba aduga on the radio infal da thagala kanda akoi naharong khonjel da wari masa pa bai tharong ga am yaujaram e lila yaudring eda wari masa ga parame radio da yam noi bo wari ada sumang lila ji kamai sang da ge ji pamdi pamjaraga angang ju oi bani na masi sum khan lai kanda khekman da akoi gi laikai da lingkhat palila am hai tare koi khengman gi oza deban hoi oza norel oza ibung pamung samjai hoi lai gi da pamung ning themjo moina to na dol am lingkhale akoi khengman ratal hoi je group se ada ina 10 pass torok pa kum sida 10 nate sorry 12 pass torok pa sida ai je lila ji am tang yaw moi gi sida ang tang hanga gi yeng jira oza deban da ai oza deban una basale khoza deban se
ꯑꯗꯣ ꯑꯣꯖꯥꯗꯤ ꯃꯥꯅ ꯎꯅ ꯆꯠꯀꯥꯟꯗ ꯑꯁ ꯑꯣꯖꯥ ꯑꯩꯁꯦ ꯂꯤꯂꯥꯗ ꯌꯥꯝ ꯉꯥꯎꯖꯩ ꯁꯨꯃꯥꯏꯅ ꯂꯤꯂꯥꯁꯦ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯇꯧꯕꯗꯒꯤ ꯃꯥꯅ ꯑꯁ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯏꯒꯨꯝꯕ ꯊꯋꯥꯏ ꯌꯥꯎꯕ ꯅꯍꯥꯁꯦ ꯄꯥꯝꯅ ꯂꯩꯔꯝꯃꯤꯅꯤ ꯐꯔꯦ ꯑꯩꯅ ꯅꯪꯁꯦ ꯁꯦꯝꯕ ꯇꯥꯔꯦꯅ ꯇꯧꯅ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄꯨꯁꯟꯕꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗꯨꯗꯒꯤ ꯍꯧꯈꯤꯕꯅꯦꯕ ꯄꯨꯁꯟꯕꯁꯦ 1997 ꯄꯨꯁꯟꯕꯁꯦ ꯍꯧꯖꯤꯛꯀꯤ ꯗꯣꯜ ꯑꯅꯧꯕꯗꯨꯗ ꯄꯨꯁꯟꯕꯤꯕꯩ ꯋꯥꯅꯦꯕ ꯗꯣꯜ ꯑꯇꯣꯞꯄ ꯑꯅꯧꯕꯗꯨꯗ ꯃꯁꯛ ꯃꯃꯤꯡ ꯂꯩꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤꯗ ꯄꯨꯁꯟꯕꯩ ꯋꯥꯔꯤꯗꯤ ꯅꯠꯇꯦꯕ ꯅꯠꯇꯦ ꯑꯗꯨꯗꯨꯒ 1997ꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯀꯥꯏꯗ ꯂꯤꯡꯈꯠꯄ ꯂꯤꯂꯥꯁꯤꯗ ꯂꯤꯂꯥ ꯑꯃ ꯇꯝꯃꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯒ ꯎꯠꯄ ꯑꯗꯒꯤ ꯅꯨꯡꯁꯤꯕꯤꯗꯅ ꯂꯩꯀꯥꯏ ꯑꯃꯗ ꯃꯣꯏ ꯂꯤꯂꯥ ꯑꯃ ꯇꯧꯔꯤꯌꯦ ꯀꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯎꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯒꯤ ꯑꯩꯁꯦ 12 ꯄꯥꯁ ꯇꯧꯔꯒ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯒ꯭ꯔꯦꯖꯨꯋꯦꯠꯀꯤ ꯇꯝꯕꯒꯤ ꯑꯩꯁꯦ ꯑꯥꯗ ꯔꯦꯟꯇ ꯂꯩꯔꯀꯥꯟꯗ 2000 ꯆꯪꯉꯛꯄ 1999 ꯂꯣꯏꯔꯝꯗꯥꯏ 2000 ꯆꯪꯉꯛꯄ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯃꯥꯅ ꯅꯣꯡꯃ ꯑꯣꯀꯦꯟ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯂꯤꯂꯥ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯖꯕꯅꯤ ꯂꯤꯂꯥ ꯑꯃ ꯁꯨꯃꯥꯏꯅ ꯇꯥꯏꯝ ꯁ꯭ꯇꯥꯔ ꯑꯥꯔꯇꯤꯁ ꯌꯨꯅꯤꯌꯟꯗ ꯂꯤꯂꯥ ꯇꯧꯁꯦ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯄꯨꯁꯜꯂꯦ ꯇꯥꯏꯝ ꯁ꯭ꯇꯥꯔꯁꯤꯗ ꯑꯗ ꯃꯇꯝꯗꯨꯗ ꯆꯪꯀꯥꯟꯗꯗꯤ ꯃꯈꯣꯏꯒꯤ ꯂꯤꯂꯥꯁꯦ ꯄꯨꯡꯀꯥꯏ ꯀꯥꯏꯔ ꯂꯩꯔꯝꯕ ꯍꯥꯏꯇꯥꯔꯦ ꯇꯥꯏꯝ ꯁ꯭ꯇꯥꯔ ꯑꯥꯔꯇꯤꯁ ꯌꯨꯅꯤꯌꯟꯁꯦ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯈꯪꯄꯣꯠꯇꯦꯗ ꯂꯤꯂꯥ ꯌꯥꯎꯗꯣꯏꯅꯦ ꯂꯥꯛꯆꯔꯤꯅꯦꯕ ꯃꯁꯛꯇꯨꯗꯤ ꯈꯪꯗꯕꯅꯤꯅ ꯑꯗꯩꯗꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯑꯥꯔꯇꯤꯁꯁꯤꯡ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯗ ꯑꯩꯈꯣꯏ ꯗꯦꯕꯥꯟꯁꯨ ꯃꯥꯁꯨ ꯇꯥꯏꯝ ꯁ꯭ꯇꯥꯔꯗ ꯂꯩꯔꯝꯕꯗꯒꯤ ꯃꯥꯅ ꯑꯩꯈꯣꯏꯗꯤ ꯇꯧꯍꯟꯅꯤꯡꯉꯒ ꯃꯥꯅ ꯁꯣꯂꯣꯝꯗ ꯄꯥꯈꯪꯕꯥꯟ ꯑꯃ ꯐꯣꯝ ꯇꯧꯔꯛꯄꯁꯦ ꯁꯤꯗ ꯃꯣꯏ ꯈꯔ ꯇꯧꯊꯣꯛꯈ꯭ꯔꯦ ꯇꯧꯕꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯣꯖꯥꯅ ꯇꯧꯕꯗꯒꯤ ꯑꯣꯖꯥꯅꯁꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯒ ꯐꯦꯁꯇꯤꯚꯦꯜ ꯀꯥꯍꯟꯅꯦꯁꯨ ꯍꯥꯏꯔꯝꯃꯒ ꯑꯁ ꯂꯤꯂꯥꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯀꯃꯥꯏꯅ ꯇꯧꯅꯦꯅ ꯇꯧꯕꯁꯤꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯥꯗ ꯈꯦꯛꯃꯟꯗ ꯇꯧꯔꯝꯕ ꯀꯥꯡꯕꯨꯗ ꯄꯨꯂꯞ ꯄꯨꯈꯠꯂꯛꯑꯁꯤ ꯁꯤꯗ ꯇꯥꯏꯝ ꯁ꯭ꯇꯥꯔꯁꯤꯗ ꯄꯥꯕꯨꯡ ꯃꯪꯒꯤ ꯆꯥꯡꯒꯤ ꯗꯣꯟꯅꯤꯗꯅꯀꯣ ꯑꯗ ꯃꯉꯣꯟꯗ ꯍꯥꯏꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯥꯏꯝ ꯁ꯭ꯇꯥꯔ ꯑꯥꯔꯇꯤꯁ ꯌꯨꯅꯤꯌꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯀꯥꯎꯟꯁꯤꯜꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯕ ꯗꯣꯜ ꯑꯃꯗ ꯌꯥꯎꯔꯒ ꯐꯦꯁꯇꯤꯚꯦꯜ ꯀꯥꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ 2001ꯗ ꯐꯦꯁꯇꯤꯚꯦꯜ ꯀꯥꯕ ꯀꯠꯊꯣꯛꯈ꯭ꯔꯕ ꯊꯋꯥꯏ ꯍꯥꯏꯕ ꯂꯤꯂꯥꯁꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯐꯦꯁꯇꯤꯚꯦꯜ ꯍꯣꯜꯗ ꯇꯧꯕꯗꯨꯁꯨ ꯍꯧꯖꯤꯛ ꯁꯣꯝꯗ ꯂꯩꯔꯤꯕ ꯏꯕꯣꯌꯥꯏꯃ ꯁꯪꯂꯦꯟꯁꯤ ꯅꯠꯇꯕ ꯑꯁꯣꯝ ꯀꯥꯡꯖꯩꯕꯨꯡꯗ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯇꯤ ꯀꯦꯟꯗ꯭ꯔ ꯄꯥꯛ ꯂꯩꯒꯤꯁꯦ ꯁꯤꯗ ꯇꯧꯔꯤꯉꯩꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯝ ꯁꯣꯝꯗ ꯍꯣꯡꯈ꯭ꯔꯦꯕ ꯑꯗꯨꯗ ꯑꯍꯥꯟꯕ ꯐꯦꯁꯇꯤꯚꯦල් ꯀꯥꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯠꯊꯣꯛꯈ꯭ꯔꯕ ꯊꯋꯥꯏ ꯍꯥꯏꯁꯤ ꯀꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯦꯕꯥꯟꯅ ꯇꯝꯕꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯈꯛꯇꯅ ꯇꯝꯕꯤꯕꯅ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯒꯤ ꯑꯣꯖꯥ ꯗꯦꯕꯥꯟ ꯂꯩꯔꯦꯀꯣ ꯑꯩ ꯒꯨꯔꯨꯁꯦ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝꯅ ꯕꯤꯔꯁꯤꯡ ꯁꯥꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯏꯃꯌꯨꯝ ꯏꯕꯣꯇꯣꯝꯕꯤ ꯁꯔꯃ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯂꯤꯂꯥꯁꯦ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯁꯤꯗ ꯃꯉꯣꯟꯗ ꯄꯣꯂꯤꯁ ꯇꯧꯊꯣꯛꯍꯜꯂꯦ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯅꯧꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯕꯤꯌꯣꯅ ꯃꯥꯅ ꯇꯧꯕꯗꯒꯤ ꯐꯦꯁꯇꯤꯚꯦꯜ ꯊꯣꯛꯑꯦ ꯊꯣꯛꯄꯗꯒꯤꯗꯤ ꯂꯤꯂꯥꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯌꯥꯝꯕ ꯃꯈꯣꯡ ꯗꯤꯁꯐꯤꯒꯔ ꯑꯃ ꯁꯥꯏ ꯗꯤꯁꯐꯤꯒꯔ ꯁꯥꯕ ꯂꯤꯂꯥꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯊꯣꯛꯂꯛꯏꯕ ꯑꯩꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯖꯔꯤꯕꯅꯤ나 ꯑꯩꯒꯤ ꯂꯤꯂꯥ ꯂꯣꯏꯔ ꯊꯣꯛꯂꯛꯏꯕ ꯐꯦꯁꯇꯨꯒ ꯉꯁꯥꯏ ꯂꯤꯂꯥꯗ ꯎꯈꯤꯕ ꯐꯦꯁꯇꯨꯒ ꯑꯩꯈꯣꯏꯒꯤ ꯃꯪꯁꯤꯗꯝꯒꯤ ꯄꯥꯕꯨꯡ ꯕꯤꯅꯣꯠ ꯖꯒꯠꯁꯤꯡ ꯗꯛꯄ ꯁꯥꯕ ꯑꯃ ꯖꯖ ꯑꯣꯏꯕ ꯌꯥꯎꯋꯦꯕ ꯑꯗꯣ ꯃꯥꯅ ꯉꯁꯥꯏ ꯃꯌꯥꯝꯕ ꯁꯥꯕꯗꯨꯕꯨ ꯀꯔꯝꯕ ꯅꯣꯏ ꯉꯁꯥꯏ ꯊꯣꯛꯂꯛꯏꯁꯤꯗ ꯑꯩꯁꯦ ꯉꯛꯉꯛꯑꯦꯅ ꯇꯧꯔꯦ ꯄꯥꯕꯨꯡ ꯑꯩꯅꯦ ꯍꯥꯏ ꯑꯁ ꯒꯣꯠ ꯏꯁꯥ ꯂꯤꯂꯥ ꯀꯩꯅꯣ ꯇꯧꯗꯣꯔꯤ ꯑꯗꯣ ꯍꯣꯠꯅꯁꯤ ꯇꯨꯡꯒꯤ ꯑꯁꯥ ꯌꯥꯝ ꯂꯩꯌꯦꯅ ꯇꯧꯔꯦ ꯑꯗꯣ ꯐꯦꯁꯇꯤꯚꯦꯜ ꯔꯤꯖꯜꯠ ꯑꯥꯎꯠ ꯇꯧꯀꯥꯟꯗ ꯏꯁꯄꯤꯁꯦꯜ ꯖꯨꯔꯤ ꯑꯦꯋꯥꯔꯗꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟ ꯍꯥꯟꯅ ꯀꯥꯕ ꯐꯦꯁꯇꯤꯚꯦꯜꯅꯦ ꯂꯤꯂꯥꯁꯨ ꯑꯍꯥꯟꯕ ꯊꯣꯛꯄꯗ ꯑꯗꯣ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯗꯨꯗ ꯁ꯭ꯄꯦꯁꯦꯜ ꯖꯨꯔꯤ ꯑꯦꯋꯥꯔꯗ ꯑꯃꯁꯨ ꯑꯗ ꯐꯪꯕꯤꯔꯦ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯥꯏꯝ ꯁ꯭ꯇꯥꯔꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯤꯂꯥ ꯆꯠꯄ ꯅꯠꯇꯦꯕ ꯐꯦꯁꯇꯤꯚꯦꯜꯗꯨ ꯊꯣꯛꯑꯦ ꯑꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯆꯠꯂꯤꯕ ꯗꯣꯜꯁꯤ ꯐꯪꯗꯗꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯒꯗꯤ ꯂꯤꯂꯥ ꯑꯃꯒ ꯌꯥꯝ ꯇꯥꯡꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯑꯅꯤꯒ ꯂꯧꯁꯜꯂꯨꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯂꯤꯂꯥ ꯆꯠꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯒꯤ ꯐꯦꯁꯇꯤꯚꯦꯜ ꯃꯇꯨꯡꯗ ꯍꯩꯔꯣꯛꯇ ꯑꯃ ꯂꯧꯁꯜꯂꯨꯔꯒ ꯇꯧꯕꯨꯜꯗ ꯑꯃ ꯂꯧꯕ ꯂꯤꯂꯥꯒꯤ ꯆꯠꯅꯕꯤꯗꯤ ꯑꯩꯈꯣꯏꯗꯤ ꯈꯪꯕꯗꯦ ꯂꯝꯗꯨꯗꯤ ꯊꯥꯒ ꯋꯥꯡꯒꯅꯤ ꯍꯥꯏꯔꯤꯕ ꯑꯣꯟꯊꯣꯛꯅ ꯐꯥ ꯑꯣꯏꯈ꯭ꯔꯕ ꯍꯥꯏꯁꯦ ꯂꯧꯔꯀꯥꯟꯗ ꯍꯩꯔꯣꯛꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯨ ꯆꯦꯔꯤꯇꯤꯅꯤ ꯂꯤꯂꯥꯁꯦ ꯍꯧꯁꯤ ꯌꯥꯗꯦ ꯃꯤ ꯊꯟꯗꯗꯅ ꯉꯁꯥꯏ ꯄꯩꯁꯥꯁꯨ ꯁꯨꯕ ꯉꯥꯏ ꯂꯩꯕꯗꯣ ꯄꯩꯁꯥꯁꯨ ꯉꯥꯏ ꯂꯩ ꯑꯗꯩꯗꯤ ꯅꯍꯥ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅꯦꯅ ꯇꯧꯕꯗꯒꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯍꯥꯏꯅꯔꯒ ꯂꯤꯂꯥ ꯂꯣꯏꯒꯗꯧꯕ ꯁꯤꯜ ꯑꯅꯤ ꯋꯥꯠꯂꯤꯉꯩ ꯅꯣꯏ ꯄꯩꯁꯥꯁꯦ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯂꯤꯂꯥꯁꯦ ꯍꯧꯔꯒꯦꯅ ꯍꯧꯔꯦ ꯑꯗꯣ ꯂꯤꯂꯥ ꯂꯣꯏꯔꯒ ꯃꯤ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯂꯤꯂꯥ ꯀꯧꯔꯤ ꯃꯤꯁꯦ ꯆꯦꯟꯈ꯭ꯔꯦ ꯄꯩꯁꯥ ꯄꯤꯔꯝꯗꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯨꯗꯅ ꯂꯩ ꯁꯤꯁꯨ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯂꯤꯂꯥꯁꯤꯗ ꯊꯦꯡꯅꯔꯛꯄ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯔꯣꯝꯗ ꯑꯋꯥꯕ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯗꯨ ꯃꯊꯪꯗꯨ ꯂꯣꯏꯔꯒ ꯇꯧꯕꯜꯗꯗꯤ ꯑꯃꯨꯛ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯄꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯧꯕꯜꯗ ꯆꯠꯂꯦ ꯚꯥꯕꯣꯛ ꯄꯨꯡꯀꯥꯏ ꯀꯥꯏꯔ ꯂꯩꯔꯝꯃꯦ ꯑꯗꯩꯗꯤ ꯂꯤꯂꯥ ꯄꯥꯔꯇꯤ ꯍꯥꯠꯀꯗꯕꯅꯤ ꯀꯨꯝꯊꯔꯛꯑꯣꯅ ꯍꯦꯛꯇ ꯃꯌꯥꯝ ꯁꯤꯜꯂꯤ ꯂꯥꯡꯉꯤ ꯃꯌꯥꯝꯗꯨꯗꯤ ꯃꯣꯏ ꯁꯥꯎꯗꯦ ꯑꯗꯨꯕꯨ ꯑꯣꯗꯤꯌꯟꯁ ꯍꯥꯏꯇꯥꯔꯦꯅꯀꯣ ꯑꯣꯗꯤꯌꯟꯁꯀꯤ ꯀ꯭ꯂꯥꯎꯗꯁꯦ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯑꯗꯩ ꯍꯥꯏꯕꯗ ꯀꯨꯏꯅ ꯉꯥꯏꯍꯜꯂꯦ ꯃꯁꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯌꯥꯎꯋꯤ ꯁꯤꯒꯨꯝꯕꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯇꯨꯡꯗꯁꯨ ꯍꯥꯏꯖꯔꯛꯀꯦ ꯁꯤ ꯃꯇꯥꯡꯗꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯤ ꯌꯧꯁꯜꯂꯦ ꯇꯧꯕꯜꯁꯦ ꯌꯧꯔꯀꯥꯟꯗ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯀꯨꯝꯊꯧ ꯌꯥꯗ꯭ꯔꯦ ꯀꯤꯗꯅ ꯃꯌꯥꯝꯒ ꯋꯦꯞꯇꯨꯗ
ada aina yara ai kumdaraga ai hainarage tar ai kumdare mayamna nungsibidna akhoi je kobi bani akhoi lilaju naujariba artist ngatani akhoi gi association je ado akhoi sumai tawna hairok ta masana ru matamda modu charity warambadagi sumai tawna akhoi je kitang kutung sa dabam nangare akhoi lilaje yam to mongda hojirage mayam kitang saw phada bi on tor ga ina class phadara ganda lilaje tangai phadana sanare aduju moina hare mayam loi hangare babo amata leitre ngasai kana tor mayam do ticket loi hangare ngai paisa je tangkhai loro hai matamduda lising tara iraga akhoi manga tru kalobuduneba ado lupa moina lising mari piri ko lilaji hoi adubu lilaji ngasagi chachu chachaning ba yawbusu kuiraktriba lilasu me amdu khanganing ba adubu tangai phadana adudai da pesa du yam dum lawraga dum kari de harni adugum phibam da lakpi ki bako adu mathang sumaina changa kansida madugi dol se ayam ba mi se kai re haigram ni ngasagi oja debana sembiriba adu group te mi bo khara yawen ha adu da su dum group sing yawbiribra mi khara do hojiki akoi group to da akoi gi oja devana semi bo group to ne ba mata ta kakhalaga akoi time start lepise adu only akoi no da yauda ba akoi oja devana na sem pode wangoi da gi amakak yawe aduga kurai da gi nupi sabi ngoi yawe akoi oja devana sem pode na tabad aduga ayam bade dumaina hana lepu ba adu da gi la kanda lila adu time start da lepu kanda kayam kuina makhata bade dum sum lila su adugi makhata rak pese dum leibiri bra dagidi atopa season mangai bra mathang amuk dol amada yauna na bagi kamaina muk tobira ke atopa chang adugi makhata baje khoi je lila makhata bangamdre maramdi finance to binaba leita bako yes aduga room gi bhara thi da ba yarak ta mani ka gi bhara thi de akoi lila su satpana te pamja ba khoi nge punjal laga tawbane hoi aro tawbade gi di ngasai akoi pabung binod che hoi mana ai je thire 2001 ga 2 ga lona bagi sai maraksida mayam transfer season haiba tar ai je no ma khoi pona bazar da sa thakna lai kan da pawung bino sin ai je the oja kula ga mai lang thaban ga kula mai ni na ada in khoram me oja kari lai bi re nang lila ju am thawai yaw sumai taw na norim phal da yaw ra je lila ja anjing gi matung ilo nang soidana mi woi ni ado as pabung yam nungai jare pamung nung sibi ba ai tandara mai to no khopno khoi group ta gi nang kata na yaw ko hoi ndo makata ba no group ta gi khoi khangkala ju khangkala ke ta sai sa kha kanol tana sai wa miner ko me moi jo mo yaw haning budo apno wana miner pani ai khakara mo hangi ne mo ko adi makata du maina no rin phal di yaw re yaw matung da mu sangu ju sangmine khoi group lo hominer ko da khoi anium yawe khengman ratan da isai sakpa da khoi ta version hoi ado nupi sabi da kari mukdagi Ashok Kumar moi je last ta bang binon para noi wa mina pagi to ga sembi ra ge to non phala da mai to kanda lila yaure lila sale ado dagi di leading role je mayam na nung sibi da na pibira lila adum hanjing gi lila ne khasal hai tare lila yaw bugi kitang wakhal da nungai bang khoi khara ga chalak pa kholak pa to basi da ko adi hanjing matung ina charity ga satpa adi paisa ya mazu yam dra jo kitang ga paisa gi kuina sum hanjing oja devana sembirak pa degi paisa uphang dani yam wana lila jidang tong oijara diga na toram bado adegi paisa kusuman ga lila hala ga noi paisa se ga na han ga na pipi bado wakhal da nungai bang phawai os lila je punsina pamja je kitang di mahim di sadar mane khalle ado 2003 da noni phal manipur ramandal gi best beleta gi betai thok piram da pirang aina Dr. Gautam Sam ai isamak best actor punsi amane punsi gi kwai dagi nungai bai tar aduga lila ji gi horok padadi nungai te yam kap fi aisa writer was a sunjon kapai maram ji gai lila ji aina amang da noni phal pusala kan da kumi role gi arai bo hai tar ada tai thok no pirang hai yam luba khoi art play wen to ba commercial gi saruk shaw yaw da ada sigili la se okay na pu banga moi atopong ko manji kitang kana to balila han maru ha ba senior artist sing di kumanje na ai adum hai ai waja ka shukai de waja haina pibi ba ai di waja haina nung sibi da na to bi da ai sembi ga dino waja haina hai ba do ai di ya han ta do ko lila se director oza profulo like it khong parki punsigi aseng masa ama tholam badi man tholam bane hai tar lila punsigi thadok pa yaro do kaw pa yaro do ado man ai hona ge okenda kanun ka uri
ꯁꯤꯒꯤ ꯗꯣꯛꯇꯔꯁꯦ ꯑꯣꯀꯦꯅ ꯁꯥꯕ ꯅꯠꯇ꯭ꯔꯒꯗꯤ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃꯗꯒꯤ ꯁꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯃꯥꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝꯗꯣ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯗꯥꯛꯇꯔꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯑꯣꯏꯔꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗ ꯂꯤꯂꯥꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯀꯩꯅꯣꯁꯦ ꯏꯒꯣ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤ ꯌꯥꯎꯗ꯭ꯔꯤꯕꯅꯤꯅ ꯃꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯑꯩ ꯑꯣꯀꯦꯟꯗ ꯑꯩ ꯃꯦꯠꯀꯦꯅ ꯇꯧꯋꯦ ꯐꯔꯦ ꯐꯔꯦꯅ ꯑꯣꯖꯥ ꯁꯣꯟꯖꯣꯟꯁꯦ ꯐꯦꯁꯇꯤꯚꯦꯜ ꯃꯃꯥꯡꯗ ꯁꯣ ꯈꯔ ꯆꯠꯀꯗꯣꯏꯁꯤꯗ ꯇ꯭ꯔꯥꯏ ꯌꯦꯡꯉꯁꯤ ꯌꯥꯗ꯭ꯔꯒꯗꯤ ꯆꯦꯟꯖ ꯇꯧꯕꯗꯨꯅ ꯑꯣꯀꯦ ꯅꯪ ꯋꯥꯔꯧꯒꯅꯣꯅ ꯑꯣꯖꯥ ꯑꯩ ꯀꯩꯁꯨꯝ ꯀꯥꯏꯗꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯥꯁꯇꯤꯡ ꯇꯧꯔꯦ ꯂꯤꯂꯥꯁꯦ ꯇꯝꯃꯦ ꯎꯆꯤꯋꯥꯗ ꯎꯆꯤꯋꯥ ꯖꯃꯨꯅꯥꯟ ꯂꯩꯈꯤꯗ꯭ꯔꯦ ꯀꯣꯃꯦꯗꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯗꯣ ꯃꯣꯏꯗ ꯊꯥ ꯑꯃ ꯀꯦꯝ ꯇꯧꯋꯦ ꯀꯦꯝ ꯇꯧꯕꯁꯤꯗ ꯑꯁ ꯑꯉꯛꯄ ꯔꯤꯍꯔꯁꯦꯜꯅꯤ ꯇꯧꯔꯤꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯝꯃꯤꯉꯩꯁꯤꯗꯒꯤ ꯂꯩꯆꯤꯟ ꯊꯥꯏꯅꯦ ꯎꯆꯤꯋꯥꯅꯤꯗꯅ ꯑꯩꯈꯣꯏ ꯂꯩꯆꯤꯟ ꯊꯥꯏ ꯑꯗꯨ ꯃꯔꯛꯁꯤꯗ ꯑꯣꯖꯥ ꯐꯨꯂꯣꯅ ꯍꯧꯒꯠꯂꯦ ꯑꯩꯒꯤ ꯀꯣ ꯑꯦꯛ ꯇꯧꯃꯤꯟꯅꯒꯗꯧꯔꯤꯕ ꯁꯨꯔꯦꯟꯗ꯭ꯔꯣ ꯑꯗꯨ ꯑꯩꯈꯣꯏꯅꯤꯁꯦ ꯍꯧꯒꯠꯂꯒ ꯗꯥꯏꯂꯣꯒꯁꯦ ꯑꯣꯖꯥ ꯄꯣꯐ꯭ꯂꯣꯒꯤ ꯑꯉꯛꯄ ꯃꯒꯨꯟ ꯑꯃ ꯂꯩ ꯑꯦꯛꯇꯤꯡꯁꯤꯗꯤ ꯍꯧꯒꯠꯂꯒ ꯃꯥ ꯇꯥꯛꯇꯦ ꯃꯥꯁꯦ ꯅꯪꯒꯤ ꯗꯥꯏꯂꯣꯒꯀꯤ ꯇ꯭ꯌꯨꯅꯤꯡꯁꯤꯅ ꯆꯨꯝꯃꯀꯥꯟꯗ ꯅꯪꯒꯤ ꯑꯦꯛꯇꯤꯡ ꯊꯣꯛꯂꯛꯀꯅꯤ ꯃꯁꯥꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯅ ꯅꯪ ꯗꯥꯏꯂꯣग ꯇ꯭ꯌꯨꯅꯤꯡꯁꯦ ꯃꯉꯣꯟꯗ ꯇꯝꯍꯧꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯒꯤ ꯃꯥꯒ ꯂꯣꯏꯅꯍꯧꯕꯁꯤꯡꯗ ꯗꯥꯏꯂꯣग ꯌꯥꯝꯅ ꯁꯦꯡꯕꯒꯤ ꯑꯩꯈꯣꯏ ꯐ꯭ꯂꯨꯋꯦꯟꯂꯤ ꯌꯥꯝ ꯁꯦꯡꯅ ꯉꯥꯡꯕ ꯑꯃꯈꯛ ꯑꯣꯖꯥ ꯄꯣꯐ꯭ꯂꯣꯒ ꯂꯣꯏꯅꯍꯧꯕ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯗꯥꯏꯂꯣग ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯇꯣꯟꯊ ꯐꯝꯃꯒ ꯑꯗꯩ ꯅꯪ ꯁꯨꯃꯥꯏꯅ ꯍꯥꯏꯌꯨ ꯁꯨꯃꯥꯏꯅ ꯇꯧ ꯑꯗꯒꯤ ꯊꯥꯕꯜ ꯆꯣꯡꯉꯨ ꯃꯔꯨ ꯑꯣꯏꯅ ꯊꯥꯕꯜ ꯆꯣꯡꯍꯟꯕꯁꯦ ꯌꯥꯝ ꯇꯧꯋꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣ ꯑꯦꯛ ꯇꯧꯃꯤꯟꯅꯒꯗꯕ ꯑꯩꯈꯣꯏꯅꯤꯁꯦ ꯊꯥꯕꯜꯁꯦ ꯆꯣꯡꯉꯨ ꯗꯥꯏꯂꯣग ꯍꯥꯏꯍꯟꯕ ꯑꯁ ꯃꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯑꯗꯨꯝ ꯆꯥꯛ ꯄꯤꯖꯗꯕꯤ ꯑꯌꯨꯛꯁꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯔꯨꯖꯊꯣꯛꯂꯨꯔꯀꯥꯟꯗ ꯆꯥ ꯑꯃ ꯄꯤꯊꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯗꯥꯏꯂꯣꯒꯁꯦ ꯐꯥꯔꯦ ꯗꯥꯏꯂꯣग ꯇ꯭ꯌꯨꯟꯁꯦ ꯉꯥꯡꯕ ꯉꯝꯃꯦ ꯑꯗꯩꯗꯤ ꯍꯧꯒꯠꯂꯁꯦꯅ ꯍꯧꯒꯠꯂꯀꯥꯟꯗ ꯂꯤꯂꯥꯁꯦ ꯇꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯤꯂꯥ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ ꯔꯤꯂꯤꯁ ꯇꯧꯕꯒꯤ ꯑꯍꯥꯟꯕ ꯁꯣꯁꯤꯗ ꯂꯤꯂꯥꯁꯦ ꯍꯜꯂꯛꯑꯒ ꯑꯣꯐꯤꯁꯇ ꯑꯍꯟ ꯃꯌꯥꯝ ꯉꯥꯡꯅꯕꯁꯦ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯍꯟꯗ꯭ꯔꯦ ꯑꯉꯥꯡꯈꯩ ꯅꯣꯏ ꯀꯩꯅꯣ ꯇꯧꯅꯔꯣ ꯆꯥꯛ ꯆꯥꯅꯔꯣ ꯆꯠꯂꯣꯅ ꯇꯧꯔꯒ ꯍꯜꯂꯛꯑꯒꯗꯤ ꯑꯣꯐꯤꯁꯇ ꯄꯨꯂꯞ ꯄꯨꯂꯞ ꯂꯦꯞꯄꯅꯤꯗꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯋꯥ ꯈꯟꯅꯒꯦꯅ ꯇꯧꯔ ꯃꯣꯏ ꯈꯟꯅꯍꯧꯔꯦ ꯃꯣꯏ ꯂꯤꯂꯥꯒꯤ ꯃꯔꯝꯗ ꯈꯟꯅꯈ꯭ರೆ ꯍꯜꯂꯛꯑꯒ ꯇꯨꯝꯅꯔꯣꯅ ꯇꯧꯔ ꯇꯨꯝꯃꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯍꯥꯏꯔꯦ ꯑꯣꯖꯥ ꯆꯨꯟꯖꯣꯟꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯐꯨꯏ ꯀꯣꯠ ꯑꯗꯨꯅꯤ ꯏꯄꯥꯅ ꯅꯣꯏꯗꯤ ꯄꯥꯝꯈꯤꯕꯁꯦ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯈꯛ ꯌꯥꯎꯕꯗꯨꯒꯤ ꯅꯪꯒꯤ ꯃꯒꯨꯟꯗꯨ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯄꯥꯅ ꯇꯧꯕꯅꯦ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗꯒꯤ ꯇꯥꯗꯅ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯔꯒ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯖꯦꯅ ꯇꯧꯀꯥꯟꯗ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯐꯦꯁꯇꯤꯚꯦꯜ ꯊꯣꯛꯈꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯈꯤ ꯃꯌꯥꯝꯅ ꯗꯣꯛꯇꯔ ꯒꯧꯇꯝ ꯒꯥꯏꯅ ꯑꯗꯨꯋꯥꯏꯗꯨꯗ ꯁꯨꯝ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯪꯅꯕꯤꯈꯤꯕ ꯑꯗꯨ ꯕꯦꯁ ꯑꯦꯛꯇꯔ ꯄꯨꯟꯁꯤꯒꯤ ꯍꯥꯟꯅ ꯐꯪꯕ ꯑꯁ ꯑꯩ ꯀꯞꯄꯦ ꯂꯥꯎꯊꯣꯔꯛꯄꯗ ꯑꯗ ꯑꯩ ꯀꯞꯀꯗ ꯑꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯣꯃꯦꯟ ꯑꯣꯖꯥ ꯄꯣꯐ꯭ꯂꯣꯒꯤ ꯃꯈꯣꯡ ꯀꯣꯜꯂ ꯀꯞꯄꯦ ꯑꯩ ꯑꯣꯖꯥ ꯆꯨꯟꯖꯣꯟ ꯑꯣꯖꯥ ꯃꯅꯥꯂꯣ ꯑꯣꯖꯥ ꯀꯨꯂꯣꯏ ꯑꯣꯖꯥ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣꯅꯦ ꯑꯩ ꯑꯣꯖꯥꯁꯤꯡꯅ ꯁꯦꯝꯕꯤꯕꯅꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯀꯩꯅꯣꯅꯦ ꯇꯧꯔꯒ ꯑꯗꯨ ꯃꯣꯏ ꯃꯌꯥꯝꯅ ꯀꯣꯟꯁꯤꯟꯕꯤꯗ ꯅꯨꯡꯁꯤꯅ ꯀꯣꯛꯇ ꯅꯥꯟꯊꯔꯒ ꯅꯪ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯨꯃꯥꯡꯂꯥꯒꯤ ꯁ꯭ꯇꯦꯖ ꯑꯃ ꯁꯛꯅꯥꯏꯕ ꯃꯤ ꯑꯣꯏꯍꯧꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯗ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯂꯤꯂꯥ ꯌꯥꯎꯔꯛꯄ ꯉꯁꯥꯏꯒꯤ ꯂꯤꯂꯥꯁꯨ ꯌꯥꯝ ꯆꯠꯆꯅꯤꯡꯕ ꯃꯇꯝꯁꯦ ꯂꯤꯂꯥ ꯃꯤꯅ ꯋꯥꯏꯕꯤꯗꯕ ꯉꯁꯥꯏꯒꯤ ꯇꯤꯝ ꯑꯃꯈꯛ ꯁꯥꯒꯠꯂꯨꯕꯗ ꯀꯥꯏꯔꯤ ꯇꯧꯔ ꯂꯩꯕ ꯇꯤꯝ ꯑꯃꯗ ꯌꯥꯎꯔꯨꯕꯅꯤꯅ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡꯅ ꯂꯤꯂꯥꯗ ꯌꯥꯎꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗ ꯐꯖꯅ ꯃꯗꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯇꯝꯗꯨꯗꯒꯗꯤ ꯀꯔꯤ ꯂꯩꯈꯤꯒꯦ ꯃꯇꯝꯗꯨꯗ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯅꯣꯔꯠ ꯏꯝꯐꯥꯜꯗ ꯌꯧꯔꯀꯥꯟꯗꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯇꯥꯏꯝꯁꯇꯥ ꯌꯥꯎꯔꯤꯉꯩ ꯃꯔꯛꯀꯤꯗꯣ ꯇꯥꯏꯝꯁꯇꯥ ꯌꯥꯎꯔꯤꯉꯩ ꯑꯗꯨꯒ ꯈꯦꯞꯃꯟꯗ ꯇꯧꯔꯤꯉꯩ ꯃꯔꯛꯁꯦ ꯁꯤꯗꯗꯤ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏꯅ ꯂꯥꯏꯔꯤꯛꯇ ꯍꯣꯠꯅꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯂꯤꯂꯥ ꯌꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯒꯥꯟ ꯆꯠꯂꯦꯟ ꯇꯥꯕꯁꯤꯗ ꯁꯨꯝ ꯑꯍꯥꯟꯕꯗ ꯁꯨꯝ ꯉꯥꯡꯉꯝꯃꯦ ꯅꯪ ꯇꯧꯒꯅꯨ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯧ ꯅꯪ ꯒ꯭ꯔꯦꯖꯨꯋꯦꯠ ꯐꯥꯎꯁꯤꯗꯗꯤ ꯂꯣꯏꯁꯤꯟꯈꯣ ꯅꯪ ꯃꯥꯁꯇꯔ ꯇꯧꯔꯣꯏꯅ ꯍꯥꯏꯔꯁꯨ ꯇꯧꯕꯁꯤꯗ ꯑꯩꯅ ꯂꯣꯟꯅ ꯍꯣꯠꯅ ꯆꯦꯜꯂꯒ ꯁꯨꯝ ꯑꯗꯨ ꯂꯤꯂꯥꯗ ꯌꯥꯎꯕ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯕꯕꯥꯅ ꯅꯣꯡꯃ ꯌꯥꯝ ꯊꯤꯅ ꯁꯥꯎꯔꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯩ ꯊꯥꯗꯣꯛꯀꯅꯦꯅ ꯇꯧꯈꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯑꯣ ꯅꯪ ꯆꯠꯂꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯗꯨꯗ ꯆꯠꯂꯣ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯋꯥ ꯑꯃ ꯉꯥꯡꯉꯛꯀꯅꯣꯅ ꯇꯧꯕꯗꯒꯤ ꯑꯩ ꯂꯤꯂꯥꯁꯦ ꯂꯦꯞꯄꯒꯗꯤ ꯇꯥꯏꯝ ꯁ꯭ꯇꯥꯔꯒꯤ ꯃꯔꯛꯇꯨꯅꯦꯕꯀꯣ ꯈꯦꯛꯃꯟꯗ ꯑꯩꯈꯣꯏꯅ ꯂꯣꯟ ꯆꯠꯂꯒ ꯂꯤꯂꯥ ꯇꯝꯃꯤꯉꯩꯒꯤ ꯂꯤꯂꯥ ꯈꯔ ꯁꯥꯟꯅꯔꯤꯉꯩ ꯃꯔꯛꯁꯤꯅꯦꯕ ꯂꯥꯏꯔꯤꯛ ꯃꯩ ꯊꯥꯗꯣꯛꯅꯤ ꯈꯣꯠꯅꯦ ꯇꯧꯕꯗ ꯏꯃꯥꯗꯁꯨ ꯉꯥꯡꯉꯦ ꯅꯪꯅ ꯅꯆꯥꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯈꯣꯠꯄ ꯑꯩꯉꯣꯟꯗ ꯍꯥꯏꯗꯕ ꯑꯗꯨ ꯃꯥꯅ ꯆꯠꯂꯤꯁꯤ ꯀꯩꯅꯣ ꯈꯪꯗꯕ ꯑꯗꯨ ꯅꯪ ꯂꯤꯂꯥ ꯇꯧꯒꯦ ꯇꯧ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯇꯝꯃꯨ ꯅꯪ ꯂꯤꯂꯥ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯂꯥꯏꯔꯤꯛꯁꯦ ꯃꯩ ꯊꯥꯗꯣꯛ ꯇꯥꯔꯦ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯐꯔꯦ ꯑꯩ ꯂꯤꯂꯥꯁꯦ ꯇꯣꯛꯑꯒꯦꯅ ꯇꯧꯔꯒ ꯑꯗꯨꯗꯒꯤꯅ ꯑꯩꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯏꯝꯐꯥꯜ ꯀꯣꯂꯦꯖꯇ ꯑꯦꯗꯃꯤꯁꯟ ꯇꯧꯕꯅꯤꯅ ꯑꯩ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯔꯦꯟꯇ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯂꯩꯔꯀꯥꯟꯗꯅꯦꯕ 2000 ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯖꯥ ꯗꯦꯋꯥꯟꯅ ꯍꯥꯏꯔꯛꯇꯅ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯁ꯭ꯇꯥꯔ ꯇꯧꯈꯤꯕꯁꯦ ꯑꯃꯨꯛ ꯑꯗꯨꯏ ꯃꯊꯪꯒꯤ ꯇꯧꯔꯛꯄꯅꯦꯕ ꯃꯇꯦꯛ ꯑꯃ ꯉꯁꯥꯏꯒꯤ ꯁꯣꯝꯗ ꯐꯣꯝ ꯇꯧꯕꯗꯨꯗꯩꯅꯦꯕ ꯐꯣꯝ ꯇꯧꯕꯗꯨꯗꯒꯤꯅꯦꯕ ꯑꯗꯣ ꯅꯣꯔꯠ ꯏꯝꯐꯥꯜ ꯑꯗꯨꯃꯥꯏꯅ ꯌꯥꯎꯗꯅ ꯇꯧꯕꯗꯒꯤ ꯑꯩꯅ ꯕꯦꯁ ꯑꯦꯛꯇꯔꯒ ꯇꯥꯅ ꯇꯧꯕꯁꯤꯗꯒꯤꯗꯤ
ꯐꯔꯦ ꯐꯔꯦ ꯏꯁꯥꯅ ꯄꯥꯝꯖꯔꯕꯅꯤꯅ ꯃꯥꯏ ꯄꯥꯛꯅ ꯑꯗꯥꯏ ꯃꯇꯥꯡꯗꯩꯗꯤ ꯊꯤꯡꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯐꯥꯎꯒꯤ ꯅꯣꯔꯠꯇ ꯑꯃꯨꯛ ꯂꯩꯔꯤꯉꯩꯁꯤꯗꯒꯤ ꯑꯇꯣꯞꯄ ꯗꯣꯜ ꯑꯃꯗ ꯑꯃꯨꯛ ꯌꯥꯎꯕꯤꯔꯝꯕ꯭ꯔꯥ ꯑꯗꯨ ꯀꯃꯥꯏꯅ ꯃꯈꯥꯁꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯣ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯔꯣꯝꯗ ꯂꯥꯛꯄꯤꯈ꯭ꯔꯕ꯭ꯔꯥ ꯑꯇꯣꯞꯄ ꯂꯤꯂꯥ ꯗꯣꯜꯗ ꯑꯃꯨꯛ ꯌꯥꯎꯔꯨꯕꯒꯤ ꯋꯥꯔꯤ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯅꯣꯔꯠꯇꯒꯤ ꯂꯣꯏꯔꯀꯥꯟꯗ ꯅꯣꯔꯠꯇꯒꯤ ꯇꯣꯛꯑꯒ ꯃꯔꯛꯇ ꯏꯝꯐꯥꯜ ꯖꯇ꯭ꯔꯥꯗ ꯆꯍꯤ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯣ ꯏꯝꯐꯥꯜ ꯖꯇ꯭ꯔꯥꯗꯒꯤ ꯑꯃꯨꯛ ꯁꯉꯥꯏꯗ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯏꯝꯐꯥꯜ ꯖꯇ꯭ꯔꯥꯗ ꯂꯩꯔꯤꯉꯩꯗꯗꯤ ꯀꯩ ꯂꯤꯂꯥ ꯁꯥꯟꯅꯕꯤꯔꯝꯃꯤ ꯏꯝꯐꯥꯜ ꯖꯇ꯭ꯔꯥꯗ ꯂꯩꯔꯤꯉꯩꯗ ꯑꯉꯥꯡꯕ ꯂꯩꯏ ꯕꯦꯁ ꯁ꯭ꯀ꯭ꯔꯤꯞ ꯇꯥꯈꯤꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛ ꯕꯦꯁ ꯑꯦꯛꯇꯔ ꯑꯗꯨꯗꯤ ꯑꯗꯨꯐꯥꯎꯒꯤ ꯌꯥꯎꯔꯨꯕ ꯆꯍꯤ ꯀꯨꯝꯁꯦ ꯃꯥꯒꯤ ꯁꯤꯖꯟꯁꯤꯗ ꯑꯗꯨꯝ ꯃꯅꯥ ꯑꯃꯃꯝ ꯂꯧꯔꯛꯄꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯤ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯩꯅ ꯂꯩꯔꯝꯕ ꯗꯣꯜꯁꯤꯡꯁꯤꯗ ꯑꯗꯨꯝ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯃꯃꯝꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯝꯃꯦ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯕꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯏꯝꯐꯥꯜ ꯖꯇ꯭ꯔꯥꯗ ꯌꯥꯎꯔ ꯃꯇꯨꯡꯗꯗꯤ ꯁꯉꯥꯏꯗ ꯂꯥꯛꯈꯤꯕꯁꯦ ꯑꯗ kamaina sangai sigi lakpadi sangai da ahan ba form torko mo haitare hana gi sangai sina mo atopa bit kendra jet party ori ngai matam mo oiram bani da hana leisa adu dagi mo sangai sangai ole pusida oja kerau he ko punna mo lai madu gi season du da mo sana gi lila si lila di ame madu gi sana bi mai mai bi sima mai tagre sima lere mai ma bi sima tam tu kaya mo charok pa sana gi lila sing hausik su sana bi ri besida lila yam chat pa yauri dino ko matam du mai bi sana bi lila kaya mo yam sana bi mo ji mai bi du mapure bu se haifet chale so ji yam ge akoina sum chawna pa kanda ozara jel hoi akoi ta sana bi tor pa kanda 400 me yorum gadra nikhale akoi ado kono togi not exactly loin ma khaidra su 360 gi me ya je hoi adagi ta dana sana gre boli la se adugi akoi kono pangthoki hoi program masam pangthoki ba magi chahum hela pa chawi shor gi haidare aduga madugi manungda akon tajabada pasaba lila kya legre no ada kenogi akoigi unagi tasman mamang da legre sangai sembagi adagi akoigi sigi mathangda keno mu lakre thawai gi club bazaar pasaba lila maron thawai club bazaar mai bido adagi akoi leibak leiga adagi mai bi part 2 series legre hoi lila marakta yam legre lila yam puthokre adu adagi lila ma igina chom hoi sumaina lila phasa matang labigre sibogi kano si la kan sida mo achievement di sangai de leringai manung de achievement se loki budi unagi tasman lokre mai bigi second ta ki bigi lekre isagi one individual achievement loki ki lebi legidre sangai da di hoi akoina sangai da form to sangai da lebaga festival thokpada akoise ahamba sahi aina imphal jatra da leiringai sida sangai se form tore adugi marakta aina sangbane ado ahamba gi unagi tasman best plate tagi se khoi yahodre aduga lila konati mahupudi kumba hai tare mahupudi kumba festival dinang haudraga adu akoina sangpadana kano se festival se mai bidu mai bu thoe adu thoga second best plate tagre adu ai samakti achievement lai jahodre aduga thangnaba sahi dagi di sumangla festival si competition to ya competition legidre adagi di yorok pa competition si sangna lepa kanda hada khaktani amuk chai 2015 dagi madugi competition mula ke bani madugi marak ki chahi sing tu di competition legidre chai na ba ma dai khar mo le senja tumja du da hai bagi tongan ba mem kano leidana dum thingjan gre adu ya gidre sigi matung dagi amuk sangai dagi amuk loigre mathang da amuk sakthek pi da mu lebire sakthek pi da mu lera matung yamna atopa anoba season amada miyamna yamna pamnaraba sumang kumai lila kanglup ama iramdam manipur artist association na amakak sema veteran artist sing na koina leira kana macha mana oiba sing koi okay noi pulab yaubi dena tawre masida even sanagi nga na lila ko puthorok pusida da thoi na mayamna masida yamna masak khangbi gre kari phobi swai da idi lila se matang sabda mai pae adi mana hme lobirok pa yaure sangai da lakpadagi amu nunga madagi lila du mai bi yam kana chalaba matung adagi demu ima da mu lakanda sanagi nga na lila si haini hai letana satpa mada amuk apun tim ma haitare masida kari phobi re mayamna ming bhawda da thoi na haibagi keno lai lila lora kanda dawken kaudre ba lila lora isagi mingje hunto omaga mayamna da thoi na kari reaction lege da sidadi tasengna haibada punsigi sumangla tobagi asengba kano ma phangabra haina hoi ai isana khanjai aduga yam nungai sanagi nga ji
ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯥꯒꯤ ꯁꯤꯖꯟ ꯑꯣꯐ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯤꯂꯥꯁꯤꯅ ꯆꯠꯈ꯭ꯔꯀꯥꯟꯗ ꯇꯨꯡꯗꯅꯤ ꯃꯤꯑꯣꯏꯕꯒꯤ ꯁꯣꯟꯅꯕꯅ ꯂꯥꯛꯏꯁꯦ ꯂꯤꯂꯥꯁꯤꯅ ꯌꯦꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯃꯥꯒꯤ ꯑꯦꯛꯇꯨꯅ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯅ ꯑꯗꯩ ꯂꯤꯂꯥꯗꯨꯒꯤ ꯐꯖꯕꯗꯨꯅ ꯑꯗꯨ ꯁꯥꯕꯗꯣꯅ ꯍꯥꯏꯅꯔꯛꯏꯁꯦ ꯁꯅꯥꯏ ꯉꯥ ꯋꯥꯟ ꯂꯣꯏꯁꯤꯜꯂꯛꯑꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯃꯊꯪꯒꯤ ꯂꯤꯂꯥ ꯆꯠꯂꯛꯄ ꯃꯇꯝꯗꯗꯤ ꯍꯥꯟꯅ ꯗꯥꯎꯀꯦꯟ ꯅꯠꯇ꯭ꯔꯒ ꯑꯣꯀꯦꯟ ꯑꯅ ꯀꯧꯕꯤꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯇꯧꯊꯣꯛꯑꯒ ꯗꯥꯇꯣꯏ ꯑꯁ ꯗꯥꯇꯣꯏ ꯂꯤꯂꯥꯔꯣ ꯒꯥꯅ ꯍꯥꯏ ꯇꯧꯔꯛꯄ ꯑꯗꯨꯗꯤ ꯋꯥꯈꯟꯗ ꯑꯩꯈꯣꯏꯒꯤ ꯑꯁ ꯂꯤꯂꯥ ꯇꯧꯖꯕꯒꯤ ꯑꯍꯟꯁꯤꯡ ꯃꯇꯨꯡ ꯏꯟꯖꯔꯛꯄꯒꯤ ꯃꯍꯩ ꯑꯃꯈꯛ ꯌꯥꯜꯂ ꯃꯥꯅꯦꯅ ꯋꯥꯈꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯆꯩ ꯑꯗꯨꯒ ꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯃꯈꯛꯇꯪ ꯑꯩ ꯄꯤꯖꯒꯦ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯚꯦꯇꯔꯟ ꯑꯥꯔꯇꯤꯁ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡ ꯑꯗꯨꯒ ꯂꯤꯂꯥ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄꯤꯔꯤꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯤꯉꯣꯝꯕꯝꯒꯤ ꯑꯣꯖꯥ ꯇꯣꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯑꯁꯤꯃꯛ ꯏꯕꯤꯔꯤꯕ ꯑꯣꯀ꯭ꯔꯝꯒꯤ ꯑꯣꯖꯥ ꯀꯨꯟꯖꯣ ꯑꯅꯤꯅ ꯂꯤꯂꯥ ꯏꯃꯥ ꯍꯥꯏꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯕꯨ ꯁꯦꯝꯕꯤꯕꯗꯒꯤ ꯁꯅꯥꯒꯤ ꯉꯥ ꯍꯥꯏꯕ ꯂꯤꯂꯥ ꯑꯁꯤ ꯇꯧꯔꯛꯄꯗꯒꯤ ꯂꯤꯂꯥꯁꯤ ꯁꯥꯟꯅꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯅꯥꯊꯣꯏ ꯍꯥꯏꯔꯣ ꯃꯣꯏ ꯃꯌꯥꯝꯅ ꯃꯤꯡꯆꯠꯇꯨ ꯂꯩꯔꯝꯃꯣꯏꯕ ꯄꯥꯝꯅꯕꯒꯤ ꯆꯥꯡꯁꯤ ꯍꯥꯟꯅꯒꯤ ꯆꯥꯡꯗ ꯂꯩꯔꯝꯕ ꯌꯥꯏ ꯑꯣꯔ ꯑꯥꯏꯗꯔ ꯀꯩꯅꯣꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯩꯅꯣꯝꯗ ꯆꯠꯈꯤꯕꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯉꯥ ꯍꯥꯏꯕ ꯂꯤꯂꯥ ꯏꯃꯥ ꯍꯥꯏꯕ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯑꯣꯖꯥ ꯇꯣꯝꯕ ꯑꯣꯖꯥ ꯀꯨꯟꯖꯣꯅ ꯁꯦꯝꯕꯤꯗꯅ ꯇꯧꯕꯗꯒꯤ ꯃꯁꯤꯒꯤ ꯇꯥꯏꯇꯜꯁꯤ ꯐꯪꯕ ꯉꯝꯖꯕꯅꯤ ꯁꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯑꯣꯖá ꯇꯣꯝꯕꯒ ꯀꯩꯅꯣꯒꯗ ꯄꯤꯖꯒꯦ ꯑꯣꯖꯥ ꯀꯨꯟꯖꯣꯒꯗ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯇꯤꯝꯗ ꯀꯔꯤꯗ ꯃꯌꯥꯝꯅ ꯃꯁꯤꯃꯛꯅ ꯑꯄꯨꯟꯕ ꯇꯤꯝꯒꯤ ꯑꯣꯏꯔꯛꯇꯅ ꯃꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯔꯛꯇꯅ ꯂꯩꯈꯤꯕꯁꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯏꯕ ꯑꯣꯖꯥ ꯀꯨꯟꯖꯣꯅ ꯁꯅꯥꯒꯤ ꯉꯥ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯁꯥꯟꯅꯔꯤꯉꯩꯗ ꯂꯤꯂꯥꯁꯦ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯑꯥꯔꯇꯤꯁꯁꯤꯡꯗ ꯈꯪꯍꯟꯕꯤꯕ ꯂꯩꯕ꯭ꯔꯥ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯄꯨꯊꯣꯔꯛꯏꯁꯦ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯤꯅ ꯄꯥꯝꯈꯤꯕꯗꯨꯗꯒꯤ ꯍꯦꯁ ꯃꯁꯤ ꯅꯠꯇ꯭ꯔꯒ ꯑꯥꯔꯇꯤꯁꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥꯗꯨꯅ ꯏꯔꯔꯣꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤꯅ ꯍꯥꯏꯕꯤꯕꯗꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛꯁꯦ ꯏꯕꯤꯔꯛꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯋꯥꯔꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯅ ꯈꯪꯖꯕꯗꯁꯨ ꯃꯁꯤ ꯁꯅꯥꯒꯤ ꯉꯥꯁꯦ ꯄꯥꯔꯠ 2 ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯁꯨꯡꯂꯩ ꯂꯩꯇꯦ ꯂꯩꯈꯤꯗꯦꯕ ꯑꯗꯣ ꯂꯤꯂꯥ ꯑꯗꯨ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯕ ꯂꯤꯂꯥ ꯑꯃ ꯑꯣꯏꯅ ꯂꯩꯈꯤ ꯑꯗꯨꯒ ꯔꯥꯏꯇꯔ ꯃꯁꯥꯃꯛꯀꯤ ꯋꯥꯈꯜꯗꯁꯨ ꯑꯣꯖꯥ ꯀꯨꯟꯖꯣꯃꯛꯀꯤ ꯋꯥꯈꯜꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ 2 ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯜꯂꯒ ꯏꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯍꯥꯏꯇꯥꯔꯦ ꯑꯣꯗꯤꯌꯦꯟꯁ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯒꯤ ꯁꯅꯥꯒꯤ ꯉꯥꯁꯦ ꯄꯥꯔꯠ 2 ꯄꯨꯊꯣꯔꯛꯑꯣ ꯄꯥꯔꯠ 2 ꯄꯨꯊꯣꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯣꯖꯥ ꯀꯨꯟꯖꯣꯗ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯉꯥꯁꯦ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯂꯩꯔꯕꯅꯤꯅ ꯄꯥꯔꯠ 2ꯁꯤ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯁꯤ ꯅꯪ ꯀꯃꯥꯏꯅ ꯋꯥꯔꯤꯁꯤ ꯃꯈꯥ ꯆꯠꯊꯔꯛꯀꯗꯒꯦ ꯍꯥꯏꯐꯦꯠꯇꯪ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯈꯜꯂꯣꯅ ꯇꯧꯕꯗꯒꯤ ꯑꯣꯖꯥ ꯀꯨꯟꯖꯣꯁꯤꯅ ꯅꯣꯡꯃ ꯑꯁ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯈꯜꯂꯛꯑꯒꯦꯅ ꯇꯧꯔꯒ ꯀꯨꯏꯗꯦ ꯃꯥ ꯅꯨꯃꯤꯠ 4-5ꯅꯤ ꯃꯅꯨꯡꯗ ꯑꯁ ꯐꯔꯦ ꯁꯅꯥꯒꯤ ꯉꯥ 2ꯁꯦ ꯄꯨꯊꯣꯛꯑꯁꯦꯅ ꯑꯗꯣ ꯄꯨꯊꯣꯛꯄꯁꯨ ꯌꯥꯝ ꯇꯦꯜꯂ ꯃꯇꯝꯗꯅꯦ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟ ꯍꯦꯟꯖꯜꯂꯛꯇꯅ ꯄ꯭ꯂꯁ ꯑꯃꯨꯛ ꯑꯦꯀꯥꯗꯃꯤ ꯐꯦꯁꯇꯤꯚꯦꯜꯗ ꯁꯣ ꯇꯧꯕꯤꯌꯣ ꯐꯣꯡꯕꯤꯌꯣꯅ ꯅꯛꯁꯜꯂꯛꯄ ꯃꯇꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯤ ꯌꯥꯝ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯁꯨ ꯉꯛꯈꯤ ꯍꯥꯏꯗꯤ ꯗ꯭ꯌꯨꯔꯦꯁꯟ ꯏꯇꯦꯟ ꯇꯦꯟꯕ ꯑꯃꯗ ꯂꯤꯂꯥꯁꯤ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝ ꯈꯔꯗ ꯇꯝꯃꯒ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯈꯤꯕꯗꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯑꯗꯨꯕꯨ ꯂꯤꯂꯥꯁꯤꯁꯨ 1 ꯌꯦꯡꯈ꯭ꯔꯕꯅꯤꯅ 2 ꯌꯦꯡꯅꯤꯡꯕꯒꯤ ꯃꯗꯨꯒꯤ ꯃꯍꯥꯎꯗꯨꯅ ꯃꯤꯌꯥꯝꯅ 2ꯁꯦ ꯑꯗꯨꯃꯛ ꯄꯥꯝꯅꯗꯅ ꯁꯅꯥꯒꯤ ꯉꯥ 2ꯁꯤꯁꯨ ꯍꯧꯈꯤꯕ ꯑꯗꯨꯒꯤ ꯁꯤꯖꯟꯁꯤꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯑꯣꯏꯈ꯭ꯔꯦ ꯃꯥꯏ ꯄꯥꯛꯄ ꯂꯤꯂꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯃꯨꯛ ꯑꯣꯖꯥꯁꯤꯗ ꯍꯥꯏꯅꯕ ꯂꯩ ꯋꯥꯔꯤ ꯑꯃ ꯏꯔꯒꯗꯤ ꯃꯥꯒꯤ ꯇ꯭ꯔꯤꯌꯣꯂꯣꯖꯤ ꯍꯥꯏꯗꯅ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯍꯥꯏꯕ ꯐꯥꯎꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯑꯏꯕꯁꯤꯡꯒꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯏꯕꯁꯤꯡꯁꯤꯅ ꯑꯍꯥꯟꯕ ꯁꯔꯨꯛ ꯏꯔꯒꯗꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯏꯔꯦ ꯑꯅꯤꯁꯨꯕ इरगदी वारोइसिन अमखक अहुमसुब सरुक सिबो पुथोकपगि चनबि लay adu masibo ojana hojiksibo ahumsuba saruk puthokpagi sem saba leibibro सिमदि लेजरे हाइबा तारे hojikse सनागी nga 3 part 3 जे mayamda खुसिननबगिदमक्ता लिलाइबिबो ओजा कुंजोनजु सेम सादना होजिक लैरे अदुबु पुथोकपजे होजिमक पुथोनिंगबगी mayamgi apambadi लैरे अदुबु कितंग part 3 नि नको कमु तमदा लीलासे series मैम पुथोरकांदा फेल होइबा यावे अदुना मांगोंदा कितंग खनबम खक्संगी अदु पुथोकपदि सोइदन पुथोनि part 3 से अजुमाइना लेरे अदु मसिगी मरकता सनागी nga yamna pamnaringi maraktani amuk wari loitri लीला से मुक अदु माइ पाकपा सिंगी मनुंगदा लीला अमनि वारी लोइद्रिसु अदुगा लीला सिगिसु समाना बरंगा साइ फॉर्म दुदा सितदि nga साइगी सनागी nga दा माइ पाक्रबनिना वारी लोइद्रिस अनि सुब सरुक लाकनी हाइना खंगना खुद थाबगुम्बा मा हाइबदि लीला सिगी एंडिंग पॉइंट सिदा लीला सि अनि सुब सरुक लाकनी हाइबगी nga साइगी किडनी फेल होइबगी मतंग अमदा संगझलमबगी तंका मु उले मसिददि मयाम आर्टिस्टिंग द तु पुथोरकनी हाइबगी लेब्रा वा इबना सिददि अदुम लीला जे तंबा होजिंगे पाबदा लोसलप एंडिंग जे सस्पेंस ता लेबनिना मसिदि मयामगी डिमांड लेरागदि लीला से part 2 लेगद्रा न ओजा कुजोदा हंगबदा यस खल्ली हाइमान आई खल्ली हजिमति हाइमा माइ पागदि मयामगी डिमांड लेबा प्ले अम ओरगदि मा खल्ली हाइ मरमदि वारिजिन लोसलपगी वारिजिन मयामदा यामना कनो ख सस्पेंस अम ख थमगा याम चाकप कनो द लोइसन मने वारि लोइद्रिसि अदुना अदु पुथो मतुंग द माइ पा मतुंग द मयामना
ꯑꯩꯈꯣꯏꯒꯤ ꯍꯤꯔꯣ ꯍꯤꯔꯣꯏꯟ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯦ ꯊꯨꯡꯅꯍꯟꯅꯤꯡꯕꯒꯤ ꯀꯤꯗꯅꯤ ꯀꯠꯂꯤꯕ ꯅꯨꯄꯥꯁꯤꯒ ꯅꯥꯔꯤꯕ ꯅꯨꯄꯤꯁꯤꯒ ꯑꯅꯤꯁꯦ ꯊꯨꯡꯅꯍꯟꯅꯤꯡꯕꯒꯤ ꯀꯩꯅꯣꯈꯛ ꯃꯌꯥꯝꯗ ꯍꯧꯖꯤꯛꯁꯤ ꯀꯟꯅ ꯂꯩꯔꯤꯕ ꯑꯗꯨꯅ ꯋꯥꯔꯤ ꯂꯣꯏꯗꯤ ꯄꯥꯔꯠ 2 ꯄꯨꯊꯣꯔꯛꯑꯣ ꯄꯥꯔꯠ 2 ꯄꯨꯊꯣꯛꯑꯦ ꯑꯗꯣ 2ꯗꯁꯨ ꯑꯃꯨꯛ ꯊꯨꯡꯅꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯊꯨꯡꯅꯗ꯭रे ꯑꯗꯨ ꯁꯤꯁꯨ ꯃꯦꯕꯤ ꯑꯅꯤꯁꯨꯕ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯍꯨꯝꯁꯨꯕ ꯂꯥꯛꯄ ꯌꯥꯕꯒꯤ ꯁꯤꯁꯨ ꯀꯩꯅꯣꯝꯃ ꯂꯩꯖꯩ ꯑꯗꯨꯒ ꯁꯅꯥꯒꯤ ꯉꯥꯁꯤꯅꯤ ꯃꯔꯨꯑꯣꯏꯅ ꯁꯣꯛꯅꯈꯤꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯂꯤꯂꯥ ꯗꯣꯜ ꯑꯃ ꯏꯅꯧ ꯅꯧꯅ ꯁꯦꯝꯃꯛꯄꯒꯤ ꯃꯗꯨꯗ ꯚꯦꯇꯔꯟ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯌꯥꯎꯔꯛꯄ ꯍꯥꯟꯅ ꯄꯨꯟꯈꯤꯕꯁꯨ ꯑꯗꯒꯤ ꯃꯗꯨꯒꯤ ꯃꯆꯣꯏ ꯇꯥꯎꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯤꯖꯟꯗ ꯑꯃꯨꯛ ꯍꯜꯂꯒ ꯄꯨꯜꯂꯕ ꯃꯇꯨꯡꯁꯤꯗ ꯌꯥꯝꯅ ꯇꯅꯤꯛꯅ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯌꯦꯡꯈꯤꯕ ꯂꯤꯂꯥ ꯁꯅꯥꯒꯤ ꯉꯥ ꯁꯤꯒꯤ ꯂꯤꯂꯥꯁꯤꯗꯒꯤ ꯄꯨꯛꯅꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯇꯧꯕꯤꯌꯨ ꯁꯅꯥ ꯉꯥꯒꯤ ꯗꯥꯏꯂꯣꯛꯇ ꯑꯩꯅ ꯉꯥꯡꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯑꯩ ꯏꯊꯟꯇ ꯉꯥꯡꯕꯗꯗꯤ ꯌꯥꯝꯅ ꯋꯥꯕ ꯗꯥꯏꯂꯣꯛꯅꯦ ꯃꯔꯝꯗꯤ ꯀ꯭ꯌꯨ ꯗꯥꯏꯂꯣꯛꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯇꯧꯕ ꯁꯅꯥꯏ ꯉꯥꯗ ꯀꯣ ꯑꯥꯔꯇꯤꯁꯇꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯔꯝꯗꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯡꯕ ꯗꯥꯏꯂꯣꯛ ꯑꯃꯇ ꯐꯖꯅ ꯑꯩꯅ ꯁꯅꯥꯏ ꯉꯥ 1ꯁꯤꯗ ꯉꯥꯡꯗꯦꯕ ꯃꯔꯝꯗꯤ ꯀ꯭ꯌꯨ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯩ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯨꯛꯈꯥꯏꯒ ꯇꯧꯈꯤꯕꯗꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯍꯪꯉꯀꯥꯟꯗ ꯑꯩꯅ ꯏꯊꯥꯗꯤ ꯊꯥꯖꯗꯅ ꯁꯨꯝ ꯇꯞꯂꯤ ꯁꯨꯝ ꯄꯥꯎꯈꯨꯝꯗꯣ ꯄꯤꯈꯤꯕꯒꯤ ꯃꯤ ꯑꯁꯣꯟꯕ ꯑꯃ ꯃꯥꯜꯂꯀꯥꯟꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯀꯥꯟꯗ ꯑꯗ ꯌꯦꯡꯉꯤꯕ ꯃꯤꯁꯤꯡꯗꯁꯨ ꯉꯁꯥꯏꯒꯤ ꯈꯨꯝꯃꯛꯀꯗ꯭ꯔꯅꯤ ꯃꯥꯅ ꯀꯔꯤ ꯈꯨꯝꯃꯛꯇꯣꯏꯅꯣ ꯈꯜꯂꯝꯃꯒ ꯂꯩꯔꯝꯃꯒ ꯃꯌꯥꯝꯗꯁꯨ ꯌꯦꯡꯉꯤꯕꯗꯁꯨ ꯃꯥꯁꯤ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯁꯤ ꯎꯠꯊꯣꯛꯇꯕꯅꯤꯅ ꯑꯗꯨꯗꯤ ꯌꯥꯝ ꯉꯛꯈꯤꯕ ꯃꯇꯥꯡ ꯑꯃꯅꯦ ꯑꯝꯇ ꯇꯧꯕꯤꯌꯨ ꯗꯥꯏꯂꯣꯛ ꯄꯨꯂꯞꯇꯨ ꯁꯨꯞꯆꯜꯂꯒ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯇꯧꯖꯒꯦ ꯃꯔꯝꯗꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪꯅꯗꯤ ꯃꯄꯨꯡ ꯐꯥꯔꯔꯣꯏꯕ ꯃꯨꯛꯈꯥꯏꯅ ꯑꯍꯥꯟꯕꯗ ꯍꯪꯉꯦ ꯃꯣꯏꯔꯥꯡꯒꯤ ꯅꯤꯡꯊꯧꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯂꯥꯏꯖꯤꯡꯈꯨ ꯇꯦꯜꯍꯩꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯊꯥꯖꯁꯤꯅ ꯈꯨꯝꯕ ꯉꯝꯗꯗꯅ ꯑꯩꯅ ꯂꯥꯏꯖꯤꯡꯈꯨ ꯇꯦꯜꯍꯩꯕ ꯀꯔꯤꯑꯕ ꯃꯥ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯇꯥꯏꯞꯇ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯑꯩꯅ ꯑꯁꯦꯡꯕꯒꯤꯗꯤ ꯏꯋꯥꯡ ꯄꯨꯔꯤꯛꯂꯥꯏ ꯂꯥꯏꯖꯤꯡꯈꯨ ꯇꯦꯜꯍꯩꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯝꯖꯜꯂꯒ ꯂꯥꯏꯖꯤꯡꯈꯨ ꯇꯦꯜꯍꯩꯕ ꯍꯥꯏꯔꯒ ꯑꯗꯨꯝ ꯈꯪꯅꯕꯅꯤ ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯈꯪꯉꯗꯤ ꯑꯗꯨ ꯍꯥꯏꯔꯣꯅꯦ ATMꯒꯤ ꯂꯣꯡꯐꯣꯡ ꯍꯩ ATM ꯑꯗꯤ ꯅꯪ ꯈꯪꯉꯕ ꯑꯦꯅꯤ ꯇꯥꯏꯝ ꯃꯅꯤ ꯁꯠꯅꯤꯡꯉꯣꯟꯗ ꯁꯠꯄ ꯌꯥꯕ ꯀꯥꯟꯅ ꯃꯥꯅ ꯍꯥꯏ ꯑꯩꯅ ꯁꯣꯝꯒꯤ ATMꯒꯤ ꯂꯣꯡꯐꯣꯡꯗꯣ ꯑꯣꯟꯅꯔꯦ ATM ꯍꯥꯏꯕꯗꯤ ꯑꯣꯇꯣꯃꯦꯇꯦꯠ ꯇꯦꯂꯔ ꯃꯦꯆꯤꯟ ꯍꯥꯏꯕꯅꯤ ꯁꯣꯝꯒꯤ ꯂꯣꯡꯐꯣꯡꯗꯣ ꯃꯤꯉꯣꯟꯗꯒꯗꯤ ꯍꯥꯏꯕꯤꯔꯨꯅꯨꯀꯣ ꯑꯔꯦ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯎꯔꯦ ꯑꯩ ꯁꯨꯝ ꯈꯨꯝꯖꯟ ꯇꯧꯔꯛꯄꯗꯩꯗꯤ ꯍꯩ ꯅꯪ ꯀꯔꯤ ꯊꯕꯛ ꯁꯨꯕ ꯍꯩ ꯅꯪ ꯀꯔꯤ ꯊꯕꯛ ꯁꯨꯕ ꯍꯩ ꯑꯩꯅ ꯑꯦꯅꯤ ꯋꯥꯛ ꯑꯩꯈꯣꯏꯗꯤ ꯑꯦꯅꯤ ꯋꯥꯛꯀꯤ ꯄꯥꯔꯇꯤꯅꯤ ꯑꯗꯨꯅ ꯏꯌꯥꯗ ꯌꯥꯏ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯦꯛꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯒꯤ ꯂꯤꯂꯥꯁꯤꯒꯤ ꯑꯗ ꯃꯁꯤꯗꯒꯤ ꯑꯃꯇꯪꯒ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯍꯤꯔꯥꯃꯣꯇꯤꯒ ꯄꯥꯅꯈꯤꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯤꯗꯅꯤ ꯀꯩꯅꯣ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯗꯒꯤ ꯑꯣꯏꯔꯁꯨ ꯑꯗꯥꯏꯗꯒꯤ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜꯒ ꯑꯣꯏꯕ ꯌꯥꯕ ꯅꯤꯡꯁꯤꯡꯕꯤꯕ ꯂꯩꯔꯒꯗꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯒꯤꯗꯤ ꯏꯃꯣꯁꯅꯦꯜ ꯑꯌꯥꯝꯕꯅꯦ ꯑꯗꯣ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯒꯤ ꯀꯩꯅꯣꯗ ꯅꯨꯄꯤꯁꯤꯅ ꯑꯩꯁꯦ ꯅꯝꯗꯅ ꯃꯥꯁꯦ ꯁꯤꯔꯅꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯦ ꯈꯪꯉꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯂꯨꯍꯣꯡꯉꯣꯅ ꯅꯝꯗꯅ ꯋꯥꯁꯛꯍꯜꯂꯛꯄ ꯃꯇꯨꯡꯗ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯀꯣꯌꯦꯜ ꯌꯦꯠꯇꯅ ꯂꯥꯛꯑꯀꯥꯟꯗ ꯐꯣꯟ ꯇꯧꯔꯒ ꯅꯨꯄꯤꯗꯨꯗ ꯍꯥꯏꯕꯒꯤ ꯗꯥꯏꯂꯣꯛꯇꯨ ꯑꯃꯨꯛꯇꯪ ꯇꯧꯖꯒꯦ ꯊꯥꯗꯣꯏ ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯩ ꯅꯪꯅ ꯁꯛꯍꯟꯈꯤꯕ ꯋꯥꯁꯛꯇꯨꯒꯤ ꯕꯟꯗꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯂꯤꯟꯊꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯦ ꯊꯥꯗꯣꯏ ꯅꯪꯕꯨ ꯑꯩꯅ ꯕꯣꯔ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯀꯣꯌꯦꯜ ꯌꯦꯠꯇꯨꯅ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯗꯣꯟ ꯕꯦꯟ ꯊꯤꯟꯗꯨꯅ ꯂꯥꯛꯄꯗ ꯅꯪꯕꯨ ꯌꯦꯡꯅꯤꯡꯉꯦꯅ ꯍꯥꯏꯗꯥꯏꯅꯦ ꯊꯥꯗꯣꯏ ꯅꯪꯗꯤ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯂꯩꯕ ꯎꯗꯦꯅ ꯊꯥꯗꯣꯏ ꯑꯩ ꯗ꯭ꯌꯨꯇꯤ ꯑꯣꯛꯀꯗꯧꯔꯦ ꯊꯥꯗꯣꯏ ꯁꯨꯃꯥꯏꯅ ꯇꯧ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯒꯤ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯇꯥꯍꯟꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯃꯆꯠ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯑꯍꯨꯝ ꯈꯨꯗꯤꯡꯗ
hongdok hongjin torokpa matamda artist mayam loinarapagi nungaiba mioi bhai ba khoi se pulak pasida mi si mai magi khoi adjust tok tok loinari ne ba sibogi lila dol hong pulak pusa nungsiba morma pangsing adi kaina kiba mathangi dolam da yaw kiba mai dolam da yaw kiba haujit pungminari ba mu sanagi ngagi dol sida mu punminari si mu hong da bida haitare season amadam hong da namuk su leiri ba hojik se masi amuk su pungning da thaja bakari lebiru amuk su hong idoi maramam da lebiri bro hojik se adi hong bagi chatna bi sida isana masibu yaningbra natraga masi hongdana sum leibasigi yaningba kari modam lege swai matang sida mayamna masi babokna kuigi yengbi besene yam khangni kaina basi yamna pamdi adu masi hongtong jindi kari matun hongdaba yada basu yaure adu mai maram tongan badi loi leiba mayamda haidopodi nuaitaba aduga hongakpa masung hongdong hongjin tobase pukning da kari phaubi bagi masi hongningbra aduga masi hongmachi choimana chumena lobi ga kari hai masi matang si kari lobin masi loina phongna haidopodadi phajadaba haidare masi magi satnabi mukhak leibanina kuina le mineragadi akhoi pokmina baisina adum khanaba zainaba degi mari thangnaba yawe ado akhoi pokmina ba isina usu nate mamtana poposu nate alaman sing senior artist singi makada degi akhoi tonga lam degi punjalaga akhoi je ano toroga leibanina adubu marakta karigumba ko ek to minabada kitang enong pado nungai na daba adi plus ko inila minarakpagi amana amagi kano khangnarakpagi to sugumbadi adum any association kudimakta sidi sumang nila katana te every kano kudimakta loi laigane na khalle adu masimang na masi akoi nungsinadaba haibase leite na khalle koi hoji leiminari ba imagi artist sing yam pukchen khojen tinana ahanjing na haiba aduga producer singi kanoju mukoi concept yam phajaba haitare aduna artist singi marakta pen daba thamoi da nungai taba he yorok paji makoina yamna line aina solution num ko prokna bo hone aduna ima da leiriba koi hoji leiriba artist sing si am kuina matam sangna punminangi ne na aina phajaba om khak thamjari an magi thoglak iba crisis kodi makse loina madu solution puragadi madu kaina na bagi machak tu ohelak tayeba maduna ohelak pagi maram su leitre adu madu khangna madu gi pungning hol khangna madu gi halamana su senbiri bani na haitare aduga transfer season sida masi kuina pula kanda mum kaina basi ju phabara inde khale maramdi sum leiminarapagi nungai na dabadu mana atopa dol amada mung chatkhiba aina atopa dol amada mung lehoba adu kanda khoi gi nungsinarambagi mari nungsinaraktaba adu hena nungsinarapaju yawi aduga mu amukom punjala kanda madune hena nungaiba kano ma pothorokane sumai khale ai mane khoi si oza chinglen goza robindroga yam kuina khoin ujarakpada sakthek pidi yam kana pullaga lai khara le kan da oza mu khainare oza ama peacemaker chatkre sangai da mu lai adigi mu tomthen da mu pulle ban ko adigi tomthen da leiringe da kano da mu leire haujina mu do hanjala kan da mu oza singje veteran oza singje pulakpagi aduga yam nungai ba khara su lei pungi da artist khara pulakpagi tonghan ma mahau ma su da mu lei haijaba tare masigi matang sima aduga yam nungai jare sigi matang si aduga anauba lila hauji se anauba kari lila la piringe sida lakpa ya ba se hojik sanagi ngagi gi di panbi kre matam di haipet leitri aduga hauji ki sigi mathang da su mu wari loidri ade suti loidri se muk suti loidri se madi 1 puthoga 2 puthoktabagi kano ni leiri se adu masidi 2 puthokagi kano di suti loidri sidi 2 puthokadong mandre mamdi ma de mapung phawa play story moina lei wari sigi waroisin ma lila se utkrabani na masigi 2 laktaba yabagi aduga hariba wari loidri amadi sanagi nga part 3 lakhiba haibase soidraba wafam am oina leire aduga masidege mo khajik na thairaga lila anoba atopa kari purakpa yabage lakpiring asida miyam da khoi tabiri besing sida khoi gi ima gi lila se anta ki chahi sida sigum lakpi ya ga na haradi puning da so hoji sana biri be khar leijare adu masigi su maming panbiro adu anoba lakpi yaba hoji imana sanarajari se lila makan mari pujari hoji se miyam na thoidoi ndo na khambira ba hanta ki 2017 gi academy festival gi best play jening tha magi wari aduga pakhang number 1 aduga kombire aduga hoji kwaidagi noba latest na una puthokchaba miyam da sinabda ngaijariba huran bi nungsibi aduga lakaduba december gi second week chigi manung da suksoi na puthogadaba okramgi oja kunjogi lila ma to matam da koi december ani suba hafta asida soidan puthone na khalle adu lila gi maming makti ai mayam da hoji haiba jaro adu ga lila se hoji de khoi gi tambal kan wari se maming thon su yawi hariba ngasai sagat pol kan dana maming amadi sagat pal leraga su ngasai gi wari se play asi yenga kan maming hongdong jing gi su leibani na ko masima ron boina thamjare adu ga soidina maki lila se su december gi first week sibo gi manung second week manung da ulagani haiba gi am nungai ba ama leijare adu ga lila dol amada chatnariba kanglon ama hairagadi dol amasida
producer haiba ma leire ko ama lebe ani lebe ai mai team am leirani script writer se script se akoi hojik se phajaba script puthokpa se yamna tange writer jing je hanagi masak na writer jing lai biri jing lai mag magi su magi dol among gi kano lin jina association among gi kano lai gi ba aduna anoba writer tholokpa da lila se phajaba se puthokpa jing amakta ba asengmane aduna akoi gi di oja kunjo na adum writer amoi lai bi bani na mana akoi gi matam san script se pibi ba hai tare ado akoi na mangonda walhandrabani na walhanda aduga lila ma puthom da yoro pokutingi oja script ibiro marak tam akoi oja dhanabri yaubiri bani oja dhanabri laisram aduna writer ani lairabani na akoi di script se atopa da haidu ubagi kano laitre aduna oja ani sina akoi na pampa matam da oja script ibiro haiba oja haina tum tharang to birak pa hai tare yam chume koi gi oja dhanabri laisram gi play ji maming oja dhanabri laisram gi akoi na hoji phawda sanagri je suti loidri aduga professor ga suti loidri ga hoji sanari ba huran binung sibi sisu oja dhanabri yam ngai je social scientist koi gi oja dhanabri laisram koi gi thodo no mi amna khangbira bojane aduga ngasai gi atopa hana chanaramba hojik chanadraba harga di ngasai gi script sing je wai thoasin to dubi maram ma harga di ai writer mana competition lakpa matam da sumang lila dol ani de ibe yadabagi amasu lekibase masina su writer akoina pamba sing sida oza amagi lograba oza samna ha oza afawbo oza amagi ani loba yadre ajeri summe masigi su aso maram ma leire aduga thingbam legibase adi festival da hana di writer amana puthok lila je ama ani ahum je dum thongna ramme adi director amana tambi lila je ani ahum je dum thongna ramme adu hojiti competition da only writer amagi lila ama director amagi lila ama sumai legibase na ju mai fixed writer leina gi bhai tar fixed writer fixed director leikina bagi sumang nila gi oiba dugumba maram ama lei sumang nila dagi khajikitang amuk thaidok jarakanda akoina hojiki mai paklakpa lila khra aduga iramda manipur artist association poktringe gi mamangda film khra da jokhon uzare film khra tawjakiba film khra gi maroina film masam sa khra so adagi film so khra jokhon uzare sin masam sa adagi topa maroina lokhiba khra film aming amani da panbi biabra isana khra hena ga major role lokhiba film amani mayamna common waina amna khangnagraba film da lohongbugi ahing hoi aduga sanagi medal aduga hoji nauna puthoiba marakta dum khar leigre hoi macha te aduga aina brilliant ki role lo bai tare brilliant gi hoi tondon thoibi hoi hoji kese sel to gi ba kui tribran khale asina taba topa macha khra jun to bi ba process to bi ba khra dum le bi okay hoji film ani ohum ba leijari hoi adu chengraba lela gi schedule marak sida usamaina film gi schedule chung pi bangam bi bro masibo kamai to gi number gi adu dani akoina film yaw ngam da gi ko laise yam sengbudi film go first am phange se koi gi lilai kang ku se am hoi aduna ngasai gi makoina schedule di pisalakpa adu akoina schedule je piba ngamdaba akoidi off season je hojiti hana rainy season june july je off season wera mi sumang lagi ado hojiti ayam mafam da community hall je saharabani na nong taraga ju lila ji lepsak laktaba hojik se aduna hoji miyamna nungsibiba akoigi association je demand party ko oiba jida aduna lila ji leptana satpa jida film gi schedule je moina to ji harakpa adiga to isamang haidok yawe adumain toraga film ya me adumai tor haidokiba adum mahu change to biro masi waru bi adren tor kanda adumaina change to giba hojimak leiba amani jaina piba ngamdaba dagi makoida adubo aina change to ro na haire manam de lila jina akoigi schedule je samna mateng maya da kumbada di ngahang pit moi mateng pangbiru ba satlaga jaba adun to major character ga pisalak padadi adugi matam je akoina sumang la da live ken win sajabani na Oje makata jarakуда yamna no koigi lila gi mapam chatpa sida di koigi thodo wa thokse tokna sahi sangna 2000 maya sidagi 2001 gi yawi reibani na thokna masida da thodo wa thok yamarum thengna birangani apuni nungsiba su kari su loina thopirangani haijariba aduga masi singja thokpa thodok singda khara thodok macha mani dang koigi nungai bangak tagi hana biro aduga awa bagi ngak tagi makata jarak nungai bagi hana haijage nungai bai di koigi lila maya di ek toringai da khanghaudana babok mayam je aina tawbe ek tu go ona taina bada satkiba kano khak masi antang thamjage sangai artist association da leingi da thawai gi club bazar haibali la je sanaba matam da iram sifai da ne ai je mayamba ai gi masak chamana mayamba je double role ne ai mayamba je sarma manaun pa mung sara pane ada manaun pa jine delhi da mayamba je ne yamna wana honaraga kano MBBS doctor tamanba adugi mayam je sigre matungda mayamba matai mana nang nayamba sige khoke je kari imta haidokta ba aro thola kana khanga dine adugi tholak pa sin jida yamna emotional oiba sin ne ado hatta babok se silent pin drop ta leiba adum yamna kono oiba silame tragic oiba silame ne
ꯑꯗꯣ ꯏꯔꯝ ꯁꯤꯕꯥꯏꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯑꯩꯅ ꯕ꯭ꯔꯤꯀꯦꯁ ꯑꯃ ꯌꯥꯜꯂꯒ ꯏꯇꯩꯃ ꯕꯕꯥ ꯏꯇꯩꯃ ꯑꯩ ꯍꯜꯂꯛꯑꯦꯅ ꯇꯧꯔꯒ ꯊꯣꯛꯂꯛꯄꯁꯤꯗ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦꯅ ꯂꯩꯕ ꯁꯤꯟꯅꯦꯕ ꯏꯟꯗ꯭ꯔꯣꯞ ꯁꯥꯏꯂꯦꯟꯗ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗꯤ ꯍꯦꯛꯇ ꯑꯩꯅ ꯑꯗꯒꯤ ꯀꯧꯔ ꯊꯣꯛꯂꯛꯄꯁꯤꯒ ꯕꯦꯒꯁꯤ ꯌꯥꯜꯂ ꯊꯣꯛꯂꯛꯄꯁꯤꯗ ꯍꯦꯛꯇ ꯃꯌꯥꯝ ꯅꯣꯛꯑꯕꯅꯦꯕ ꯍꯦꯛꯇ ꯑꯩ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯩꯁꯦ ꯀꯩꯅꯣ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯖꯥꯠꯅꯣ ꯑꯩ ꯌꯦꯡꯉꯦ ꯑꯀꯣꯏꯕꯁꯤ ꯌꯦꯡꯉꯦ ꯑꯗꯣ ꯑꯣꯔꯀꯦꯁꯇ꯭ꯔꯥꯒꯤꯗ ꯑꯃꯨꯛ ꯌꯦꯡꯉꯦ ꯃꯣꯏꯁꯨ ꯈꯪꯗꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯣ ꯆꯪꯉꯛꯅꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯅꯣꯏꯅꯣꯁꯤ ꯈꯪꯗꯕ ꯀꯩꯗꯧꯕꯩ ꯅꯣꯏꯅꯣꯁꯤ ꯈꯪꯗꯕ ꯑꯣ ꯂꯥꯁꯇ ꯑꯩꯁꯦ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯣ ꯂꯤꯂꯥꯗꯨꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯝ ꯆꯠꯊꯩ ꯑꯗꯨꯝ ꯆꯠꯊꯔꯒ ꯁꯨꯝ ꯗꯥꯏꯂꯣꯛ ꯉꯥꯡꯉ ꯌꯦꯡꯉꯦ ꯂꯥꯁꯇ ꯕꯦꯒꯁꯦ ꯁꯔꯥ ꯂꯥꯎꯅ ꯊꯥꯡꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯦꯕꯥꯟꯁꯦ ꯄꯥꯡꯍꯟ ꯁꯥꯏꯌꯦꯕ ꯂꯤꯂꯥꯁꯤꯗ ꯃꯨꯁꯂꯤꯝ ꯆꯤꯜꯍꯥꯎ ꯁꯥꯕꯒꯤ ꯃꯥꯒꯤ ꯇꯨꯄꯤꯁꯦ ꯑꯩꯈꯣꯏ ꯐꯤ ꯁꯦꯠꯐꯝꯒꯤ ꯊꯣꯛꯐꯝ ꯀꯩꯅꯣꯁꯤꯗ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯃꯆꯤꯟꯁꯦ ꯐꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅ ꯆꯠꯄꯒꯤ ꯁꯨꯃꯥꯏꯅ ꯕ꯭ꯔꯤꯀꯦꯁꯁꯦ ꯆꯤꯡꯉ ꯂꯥꯛꯄꯁꯤꯗ ꯃꯥꯒꯤ ꯇꯨꯄꯤꯁꯦ ꯑꯗꯨꯝ ꯌꯥꯜꯂ ꯂꯥꯛꯄꯖꯥꯠꯅꯦꯕ ꯑꯗꯣ ꯄꯥꯡꯍꯟꯒꯤ ꯇꯨꯄꯤꯗꯣ ꯑꯩꯒꯤ ꯕ꯭ꯔꯤꯀꯦꯁꯀꯤ ꯃꯈꯥꯁꯤꯗ ꯌꯥꯜꯂ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯁꯣꯝ ꯅꯠꯇ꯭ꯔꯁꯤꯗꯤ ꯑꯃꯨꯛ ꯏꯇꯩꯃ ꯕꯕꯥꯅ ꯀꯧꯔꯤꯗꯣ ꯍꯦꯛꯇ ꯄꯨꯡ ꯀꯥꯏꯕꯅꯦ ꯑꯗꯨꯒ ꯗꯦꯕꯥꯟꯒꯤ ꯇꯨꯄꯤ ꯄꯥꯡꯍꯟꯒꯤ ꯇꯨꯄꯤꯁꯦ ꯌꯥꯜ ꯂꯩꯔꯝꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯁꯤ ꯅꯠꯇꯕ ꯑꯗꯨꯒ ꯑꯃꯇꯪꯒ ꯍꯥꯏꯖꯔꯛꯀꯦ ꯁꯤꯅꯤ ꯌꯥꯝ ꯀꯨꯏꯗ꯭ꯔꯤ ꯍꯟꯗꯛꯀꯤ ꯏꯃꯥꯗꯅꯦ ꯑꯩꯈꯣꯏ ꯀꯣꯝꯕꯤꯔꯩ ꯍꯥꯏꯕ ꯂꯤꯂꯥꯁꯦ ꯑꯩꯁꯦ ꯍꯥꯟꯅ ꯂꯤꯗꯤꯡ ꯔꯣꯜ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯟ ꯃꯈꯟ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯋꯥꯕ ꯑꯃꯣꯠꯄ ꯂꯥꯏꯔꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯁꯥꯔ ꯂꯥꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯦꯔꯦꯛꯇꯔ ꯆꯦꯟꯖꯤꯡ ꯈꯔ ꯇꯧꯔꯦ ꯀꯦꯔꯦꯛꯇꯔ ꯆꯦꯟꯖ ꯈꯔ ꯄꯨꯕ ꯍꯧꯔꯦ ꯑꯗ ꯀꯣꯝꯕꯤꯔꯩꯁꯤꯗ ꯑꯩꯁꯦ ꯑꯙꯥꯃꯣꯔꯥꯒꯤ ꯅꯨꯄꯤꯅ ꯉꯝꯕ ꯔꯣꯜ ꯑꯃꯈꯛ ꯂꯧꯔꯤꯌꯦ ꯑꯩꯁꯦ ꯑꯗꯨꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯖꯤꯜꯂꯒ ꯃꯅꯥꯎ ꯅꯨꯄꯥ ꯃꯔꯣꯟ ꯊꯣꯛꯇꯕ ꯁꯣꯏꯅꯥꯏꯕ ꯗꯤꯁꯐꯤꯒꯔ ꯑꯃꯈꯛ ꯌꯥꯎꯔꯤ ꯁꯤꯗ ꯃꯥꯅ ꯁꯅꯥ ꯍꯨꯔꯥꯜꯂꯦꯅ ꯇꯧꯔ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯕꯣꯔꯗꯤꯡꯗꯒꯤ ꯂꯧꯕ ꯀꯩꯅꯣꯗꯒꯤ ꯇꯨꯏꯁꯟ ꯁꯦꯟꯇꯔꯗꯒꯤ ꯂꯧꯕ ꯆꯠꯈꯤꯉꯩ ꯇꯥꯂꯛ ꯉꯥꯏꯍꯥꯛ ꯌꯥꯝ ꯇꯦꯟꯕ ꯃꯤꯀꯨꯞꯇ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯁꯅꯥ ꯍꯨꯔꯥꯜꯂꯦꯅ ꯍꯥꯏꯖꯤꯜꯂꯒ ꯏꯆꯦꯅ ꯏꯅꯥꯎꯅꯨꯄꯥꯁꯤda ꯐꯨꯗꯅ ꯇꯧꯔꯝ ꯂꯩꯔꯝꯕꯒꯤ ꯆꯪꯉꯀꯥꯟꯗ ꯑꯩ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯗꯨꯗ ꯏꯟꯈꯤꯗꯅ ꯑꯩꯅ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯀꯥꯎꯕ ꯊꯤꯟꯕꯒ ꯅꯦꯠꯄꯒ ꯇꯧꯕꯁꯤꯗ ꯃꯃꯥꯡꯗ ꯃꯥꯁꯦ ꯈꯤꯇꯪ ꯀꯩꯅꯣꯗꯤ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯒꯥꯟꯗꯤ ꯍꯥꯏꯅꯩ ꯃꯌꯥꯝꯅ ꯑꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯄꯥꯜꯂꯨꯕꯖꯥꯠꯅꯤꯗ ꯁꯤꯟꯁꯦ ꯑꯩꯅ ꯗꯥꯏꯂꯣꯛ ꯉꯥꯡꯉꯤꯉꯩꯗꯤ ꯃꯥꯁꯦ ꯍꯧꯔꯕꯅꯦꯕ ꯑꯩꯅ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯐꯨꯕ ꯍꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩ ꯑꯃꯜꯂꯤ ꯅꯪ ꯅꯨꯄꯤꯅ ꯍꯥꯏꯔꯒ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯨꯝ ꯉꯥꯡꯉ ꯂꯩꯔꯝꯕꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯑꯣꯗꯤꯌꯦꯟꯁꯀꯤ ꯔꯤꯌꯦꯛꯁꯟꯅꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯂꯤꯂꯥ ꯑꯗꯨꯝ ꯆꯠꯊꯩ ꯑꯩꯅ ꯃꯅꯥꯎ ꯅꯨꯄꯥꯁꯤꯗ ꯈꯨꯕꯥꯡ ꯊꯥꯖꯤꯜꯂꯒ ꯈꯣꯡꯄꯥꯛꯁꯤ ꯃꯊꯕꯥꯛꯁꯤ ꯗꯥꯝ ꯀꯥꯎ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯄꯣꯛ ꯍꯧꯒꯠꯂꯒ ꯍꯦꯛꯇ ꯃꯥ ꯄꯥꯏꯔꯝꯕ ꯁꯥꯇꯤꯟꯁꯤ ꯇꯧꯔꯒ ꯍꯦꯟꯃꯜꯂꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯨꯄꯤꯅ ꯍꯥꯏꯔꯒ ꯅꯪ ꯅꯅꯥꯎ ꯅꯨꯄꯥꯗ ꯑꯗꯨꯃꯥꯏꯅ ꯐꯨꯕ ꯅꯣꯏ ꯂꯤꯂꯥꯁꯤ ꯁꯨꯡꯌꯦꯡ ꯌꯦꯡꯉꯣꯏ ꯁꯤꯒꯨꯝꯕ ꯂꯤꯂꯥꯕꯨ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯍꯦꯟꯃꯜꯂꯦ ꯅꯪ ꯅꯅꯥꯎ ꯅꯨꯄꯥ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯗꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯂꯤꯂꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯣ ꯌꯥꯔꯦ ꯅꯠꯇ꯭ꯔꯣ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯉꯣꯏ ꯅꯣꯏ ꯂꯤꯂꯥꯗꯨ ꯂꯣꯏ ꯍꯦꯟꯃꯜꯂꯦ ꯑꯗꯨ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯗꯤꯁꯐꯤꯒꯔꯗꯨꯗ ꯑꯣꯠꯄꯤꯕꯁꯨ ꯃꯉꯣꯟꯗ ꯄꯥꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯅꯤ ꯀꯧꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯃꯁꯥꯗ ꯐꯥꯎꯈꯤꯕ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤ ꯍꯣꯏ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨꯒ ꯑꯋꯥꯕꯗꯤ ꯀꯔꯤꯅꯦꯅ ꯉꯁꯤꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯈꯤꯗꯕ ꯊꯋꯥꯏꯅꯒ ꯅꯨꯡꯉꯥꯏꯈꯤꯗꯕ ꯂꯤꯂꯥꯒꯤ ꯆꯠꯂꯤꯉꯩ ꯃꯔꯛꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕ ꯀꯔꯤ ꯄꯟꯕꯤꯕ ꯑꯃꯅꯤꯗꯪ ꯄꯟꯕꯤꯌꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯑꯗꯨꯒ ꯋꯥꯕ ꯑꯗꯨꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯃꯁꯤꯗꯤ ꯂꯣꯡ ꯇꯥꯏꯝ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯍꯟꯁꯤꯡ ꯃꯇꯨꯡ ꯏꯜꯂꯛꯄ ꯑꯗꯒꯤ ꯀꯨꯏꯅ ꯁꯨꯃꯥꯡ ꯂꯥꯏ ꯌꯥꯎꯔꯛꯄꯒꯤ ꯃꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅꯔꯦ ꯍꯣꯏ ꯃꯁꯤꯡ ꯈꯪꯗꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯀꯧꯕꯤꯔꯤꯕ ꯄꯕ꯭ꯂꯤꯛ ꯑꯣꯗꯤꯌꯦꯟꯁꯁꯤꯡꯁꯤꯒ ꯑꯥꯔꯇꯤꯁ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏꯒ ꯂꯩꯅꯕ ꯃꯔꯤꯁꯤ ꯌꯥꯝꯅ ꯅꯛꯅꯕ ꯌꯥꯝ ꯅꯛꯅꯕ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯂꯤꯂꯥꯁꯨ ꯀꯧꯕꯤꯕ ꯂꯤꯂꯥꯁꯨ ꯌꯦꯡꯕꯤꯕ ꯑꯗꯩ ꯃꯣꯏꯅ ꯀꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯅꯤꯡꯁꯨ ꯑꯣꯏꯖꯔꯤꯕ ꯑꯗꯨ ꯃꯔꯛꯁꯤꯗ ꯒꯦꯞ ꯑꯃꯈꯛꯇꯤ ꯂꯩꯕ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯉꯁꯤꯗꯤ ꯁꯣ ꯌꯥꯝꯃꯦ ꯈꯤꯇꯪ ꯉꯟꯅ ꯆꯪꯁꯤꯜꯂꯁꯦ ꯄꯨꯡ 2ꯗ ꯍꯧꯒꯗꯕ ꯂꯤꯂꯥꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯝꯃꯔꯗꯗꯤ ꯄꯨꯡ 2ꯒꯤ ꯂꯤꯂꯥꯁꯦ 3ꯗ ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯁꯥꯁꯤꯅ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯟꯇꯥꯅ ꯆꯪꯁꯤꯜꯂꯒ ꯏꯁꯩ ꯁꯛꯇꯅ ꯃꯣꯏꯒꯤꯗꯃꯛꯇ ꯚꯥꯕꯣꯛ ꯈꯣꯝꯕꯤꯗꯅ ꯇꯧꯕꯗꯨꯗꯤ ꯂꯤꯂꯥ ꯄꯥꯔꯇꯤꯅ ꯉꯟꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯥꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯩ ꯁꯛꯇꯅ ꯑꯣꯗꯤꯌꯦꯟꯁ ꯈꯣꯝꯕꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏꯕꯁꯦ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯀꯨꯏꯅ ꯎꯔꯣꯏꯕ ꯑꯗꯨꯗꯣ ꯑꯗꯨ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏꯅ ꯑꯊꯦꯡꯕ ꯂꯥꯁ ꯁꯣꯒꯨꯝꯕꯗ ꯄꯨꯡꯁꯤꯡ ꯈꯤꯇꯪ ꯁꯣꯏꯅꯗꯅ ꯇꯧꯕꯁꯦ ꯈꯤꯇꯪ ꯆꯦꯟꯅꯕꯁꯦ ꯃꯁꯤꯗ ꯂꯤꯂꯥ ꯄꯥꯔꯇꯤ ꯍꯥꯠꯂꯣ ꯑꯁꯤꯗꯤ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯋꯦꯕ ꯆꯨꯝꯃꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯁꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯀ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯒ ꯂꯩꯅꯔꯤꯕ ꯔꯤꯂꯦꯁꯟꯁꯦ ꯈꯤꯇꯪ ꯒꯦꯞ ꯑꯃꯈꯛ ꯂꯩꯔꯤꯁꯦ ꯃꯁꯤ ꯂꯩꯍꯟꯅꯤꯡꯗꯦ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯁꯨ ꯃꯣꯏꯅ ꯈꯤꯇꯪ ꯎꯍꯟꯖꯅꯤꯡꯉꯦꯕ ꯃꯁꯤ ꯈꯪꯕꯤꯕ ꯑꯩꯈꯣꯏꯒꯤ ꯕꯥꯔꯇꯣꯟꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏꯗꯅꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯈꯤꯇꯪ ꯊꯦꯛꯄ ꯈꯣꯠꯄ ꯀꯩꯗꯧꯕꯁꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯔꯣꯝꯒꯤ ꯁꯤꯟꯕꯤꯔꯝꯂꯤꯕꯒꯤ ꯁꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯥꯛꯑꯦꯕ ꯑꯗꯨꯒ
ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯤꯂꯥꯒꯤ ꯃꯁꯤ ꯆꯠꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕꯁꯤꯗꯤ ꯉꯜꯂꯤꯉꯩ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯆꯥꯈꯤꯕꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯈꯖꯤꯛꯇꯪ ꯁꯤꯒꯨꯝꯕꯥꯏꯅ ꯁꯣꯏꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯕꯨ ꯂꯤꯂꯥ ꯄꯥꯔꯇꯤꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯦꯟꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯏꯚꯟ ꯍꯣꯔꯦꯟ ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯣꯔꯦꯟ ꯁꯥꯟꯅꯔꯛꯀꯗꯧꯔꯤꯕ ꯀꯞꯆꯔꯛꯀꯗꯧꯔꯤꯕ ꯅꯣꯛꯆꯔꯛꯀꯗꯧꯔꯤꯕ ꯌꯣꯡ ꯁꯥꯖꯒꯗꯧꯔꯤꯕꯁꯦ ꯃꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯍꯨꯜꯁꯤ ꯅꯨꯡꯉꯥꯏꯍꯟꯈꯤꯗꯅ ꯂꯤꯂꯥ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕ ꯉꯝꯗꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯥꯔꯇꯤꯁꯁꯤꯡ ꯅꯥꯔꯛꯄ ꯃꯇꯝꯗ ꯂꯤꯂꯥ ꯌꯩꯊꯣꯛꯇꯕꯗꯤ ꯌꯥꯗ ꯂꯤꯂꯥꯗꯤ ꯁꯤꯟꯖꯜꯂꯨꯕꯗꯁꯨ ꯃꯤꯗ ꯃꯣꯏꯁꯨ ꯁꯤꯟꯖꯜꯂꯨꯕ ꯂꯤꯂꯥ ꯑꯃ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯗꯕ ꯃꯔꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯤꯂꯥ ꯁꯥꯟꯅꯗ꯭ꯔꯤꯉꯩꯒꯤ ꯄꯨꯡ ꯈꯔꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯤꯂꯥꯁꯤ ꯌꯩꯊꯣꯛꯆꯕꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯌꯥꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯆꯦꯗꯕꯨ ꯏꯕ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯕꯥꯔꯇꯣꯟ ꯆꯦꯅꯤꯡ ꯔꯤꯁꯤꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯔꯨꯜꯁꯤꯡꯁꯦ ꯐꯖꯅ ꯏꯖꯔꯤꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯄꯥꯕꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯒ ꯄꯥꯔꯒꯁꯨ ꯃꯗꯨꯒꯤ ꯀꯩꯅꯣꯗꯣ ꯃꯈꯣꯏꯅ ꯆꯠꯅ ꯀꯥꯡꯂꯣꯟꯗꯣ ꯉꯥꯛꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯨꯝꯃꯦ ꯃꯁꯤ ꯑꯁꯤꯒꯨꯝꯕ ꯈꯔ ꯂꯩ ꯃꯁꯤꯒꯨꯝꯕꯁꯤ ꯈꯔ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯑꯃꯇꯪꯒ ꯍꯥꯏꯖꯒꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯕꯒꯤ ꯈꯣꯠꯄꯒꯤ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯁꯤ ꯌꯥꯎꯗꯕ ꯉꯝꯗꯕꯅꯤ나 ꯂꯤꯂꯥꯁꯤ ꯀꯧꯔꯤꯕ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯃꯤ ꯑꯃ ꯂꯩꯇꯕ ꯀꯧꯔꯤꯕ ꯃꯤꯗꯨ ꯇꯉꯥꯏ ꯐꯗꯅ ꯂꯩꯔꯛꯇꯕ ꯈꯣꯠꯇꯕ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕꯗꯗꯤ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗ ꯂꯤꯂꯥ ꯄꯥꯔꯇꯤꯅ ꯑꯦꯛꯁꯦꯞ ꯇꯧꯋꯦ ꯃꯤ ꯁꯤꯔꯒꯕꯨ ꯃꯤ ꯅꯥꯔꯒ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯤꯂꯥ ꯆꯠꯂꯨꯗꯣꯏꯅꯣ ꯐꯔꯦ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯗꯨ ꯂꯤꯂꯥ ꯁꯥꯟꯅ ꯆꯠꯂꯨꯗꯣꯏꯅꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯕꯤꯔꯒ ꯑꯦꯛꯁꯦꯞ ꯇꯧꯔ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯂꯤꯂꯥ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯛꯇ ꯑꯁꯤꯕ ꯑꯅꯥꯕ ꯑꯌꯦꯛꯄ ꯌꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯂꯤꯂꯥ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯂꯤꯂꯥ ꯁꯥꯟꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦꯕ ꯂꯤꯂꯥ ꯁꯤꯡꯉꯣ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯖ ꯁꯥꯖꯤꯜꯂꯨꯔꯦ ꯑꯗꯒꯤ ꯂꯥꯏꯠꯀꯤ ꯀꯩꯅꯣ ꯄꯤꯒꯗꯕꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯆꯪꯉꯤꯕ ꯆꯥꯔꯖꯀꯤꯗꯣ ꯅꯣꯏ ꯄꯤꯉꯛꯀꯗꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯂꯤꯂꯥꯁꯤ ꯅꯣꯏ ꯐ꯭ꯔꯤꯗ ꯁꯥꯟꯅꯒꯗꯕꯅꯤ ꯁꯤꯒꯨꯝꯕ ꯆꯥꯔꯖ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯥꯡꯕꯗ ꯋꯥꯕ ꯆꯥꯔꯖ ꯌꯥꯝ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯃꯥꯗ ꯄꯨꯜꯂꯛꯑꯀꯥꯟꯗ ꯃꯃꯥꯡꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯤ ꯊꯝꯖꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯆꯔꯤꯕ ꯏꯃꯥꯁꯤꯃꯛꯇꯗꯀꯣ ꯃꯁꯤ ꯊꯣꯛꯑꯦ ꯃꯃꯥꯡꯗ ꯍꯤꯔꯥꯃꯇꯤꯒꯤ ꯑꯦꯛꯁꯤꯗꯦꯟꯗ ꯑꯗꯒꯤ ꯇꯥꯃꯣꯒꯤꯠꯀꯤ ꯍꯛꯆꯥꯡ ꯉꯝꯗꯕ ꯑꯣꯖꯥ ꯆꯤꯡꯂꯦꯟꯒꯤ ꯏꯃꯥ ꯂꯩꯈꯤꯗꯕ ꯃꯇꯥꯡ ꯁꯤꯒꯨꯝꯕ ꯍꯥꯏꯗꯣꯛꯄꯗ ꯃꯌꯥꯝ ꯑꯃ ꯑꯋꯥꯕꯁꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯂꯤꯂꯥ ꯁꯥꯟꯅꯒꯗꯕꯅꯤ ꯅꯣꯏꯒꯤ ꯑꯗꯨ ꯈꯪꯗꯦ ꯀꯅꯥ ꯅꯣꯏ ꯍꯥꯟꯅ ꯀꯩꯅꯣ ꯍꯥꯏꯗꯣ ꯁꯤꯕ ꯅꯥꯕꯕꯨ ꯍꯥꯟꯅ ꯁꯤꯅꯤ ꯈꯪꯕ꯭ꯔꯥ ꯅꯥꯅꯤ ꯈꯪꯕ꯭ꯔꯕ ꯆꯨꯝꯃꯦ ꯑꯗꯨꯁꯨ ꯂꯩ ꯑꯗꯨ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯑꯩ ꯏꯁꯥꯃꯛ ꯍꯟꯗꯛ ꯈꯣꯡꯁꯦ ꯄꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯌꯥꯗꯅ ꯅꯨꯃꯤꯠ 4-5ꯅꯤ ꯑꯗꯨ ꯂꯤꯂꯥꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯂꯤꯂꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯣꯀꯦꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯡ ꯄꯣꯝꯃꯦ ꯂꯤꯂꯥ ꯃꯌꯥꯏ ꯊꯣꯛꯄꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯑꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯌꯥꯗꯅ ꯅꯣꯡ ꯅꯤꯅꯤ ꯆꯠꯁꯜꯂꯦ ꯑꯗꯩꯗꯤ ꯁꯨꯝ ꯄꯣꯝꯅ ꯆꯠꯂꯕꯅꯤꯅ ꯈꯣꯡ ꯊꯥꯡꯕ ꯌꯥꯗꯅ ꯏ ꯍꯧꯖꯤꯜꯂꯛꯑꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗ ꯂꯤꯂꯥ ꯍꯥꯏꯗꯣꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯤꯂꯥ ꯁꯥꯟꯅ ꯀꯩꯅꯣ ꯑꯣꯐꯤꯁ ꯃꯩ ꯊꯥꯅꯤ ꯍꯥꯏꯖꯤꯜꯂꯛꯑꯦ ꯑꯗꯒꯤ ꯑꯃꯅ ꯅꯈꯣꯏꯒꯤ ꯗꯣꯜ ꯅꯠꯇ꯭ꯔꯁꯨ ꯈꯨꯗꯛꯇ ꯌꯦꯡꯕ ꯌꯥꯕ ꯗꯣꯜ ꯑꯃ ꯅꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯔꯛꯇꯅ ꯁꯤꯒꯨꯝꯕꯁꯨ ꯌꯥꯎꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯐꯨꯒꯠꯄ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂ ꯑꯩꯈꯣꯏꯅ ꯆꯠꯄ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯣ ꯀꯟꯗ ꯌꯥꯗꯕꯅꯤ나 ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯑꯥꯔꯇꯤꯁ ꯃꯌꯥꯝꯗꯣ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯇꯧꯔꯀꯥꯟꯗ ꯀꯟꯕꯗꯤ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯗꯣꯜ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯡꯉꯝꯗ ꯇꯥꯔꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯔꯨꯕ ꯂꯩ ꯃꯣꯏꯒꯤ ꯑꯁꯥꯎꯕ ꯀꯩꯅꯣꯗꯣ ꯄꯨꯔꯥ ꯍꯩꯊꯔꯛꯄꯩ ꯃꯑꯣꯡꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯀꯔꯤꯒꯨꯝꯕꯗ ꯈꯔ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯕꯤꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯄꯕ꯭ꯂꯤꯛꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯈꯤꯇꯪ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯈꯤꯇꯪꯗꯤ ꯎꯕꯤꯌꯨ ꯈꯪꯕꯤꯌꯨ ꯁꯤ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯁꯤꯃꯁꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯕꯛ ꯑꯣꯏꯅ ꯑꯗꯣ ꯄꯨꯛꯅꯤꯡꯗ ꯆꯤꯡꯁꯤꯟꯕꯤꯅꯕꯁꯨ ꯑꯗꯨꯒ ꯇꯨꯡꯗ ꯈꯔ ꯂꯩꯁꯜꯂꯀꯥꯟꯗ ꯂꯤꯂꯥ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯒꯦꯅ ꯈꯜꯂꯤꯒꯦ ꯅꯠꯇ꯭ꯔ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯌꯥꯔꯤꯕ ꯃꯈꯩ ꯍꯛꯆꯥꯡꯗ ꯃꯔꯤꯛ ꯆꯦꯜꯕ ꯂꯤꯂꯥꯁꯦ ꯇꯧꯕꯤꯅꯦꯅ ꯈꯟꯕꯤꯔꯤꯕ꯭ꯔꯥ ꯀꯔꯤ ꯇꯨꯡꯒꯤ ꯄ꯭ꯂꯥꯟꯁꯦ ꯀꯩ ꯂꯩꯕꯤꯔꯤꯒꯦ ꯑꯩ ꯂꯤꯂꯥꯁꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯧꯖꯔꯛꯈꯤꯕꯅꯤ ꯑꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯑꯉꯝꯕꯒꯤ ꯆꯥꯡꯗ ꯑꯩ ꯂꯤꯂꯥꯒꯤ ꯐꯝꯕꯥꯛꯇ ꯊꯋꯥꯏꯕꯧ ꯊꯥꯒꯦꯅ ꯈꯟꯖꯔꯤ ꯑꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐꯀꯤ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯑꯩꯁꯦ ꯃꯁꯤ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯑꯩ ꯏꯒꯣ ꯅꯠꯆꯗꯦꯀꯣ ꯑꯩ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯅꯤꯡ ꯁꯤꯝꯁꯨ ꯂꯩꯖꯔꯦ ꯑꯗꯣ ꯃꯁꯤꯗꯤ ꯑꯩꯅ ꯁꯣꯟꯖꯜꯂꯛꯄ ꯅꯥꯔꯛꯄ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯑꯩ ꯒꯣꯔꯃꯦꯟ ꯖꯣꯕ ꯃꯆꯥ ꯑꯃ ꯇꯧꯖꯔꯤ ꯃꯁꯤ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯪꯕꯁꯤ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯇꯧꯕꯤꯕꯅꯣ ꯑꯩꯁꯦ DRDꯗ ꯑꯗꯨꯒ NRGS ꯁꯦꯛꯁꯟꯗ GRS ꯑꯣꯏꯅ ꯂꯩꯖꯔꯤ ꯆꯍꯤ ꯀꯔꯝ ꯀꯥꯟꯗꯩ ꯇꯧꯕꯤꯕꯅꯣ ꯂꯤꯂꯥ ꯌꯥꯎꯔꯤꯉꯩ ꯃꯔꯛꯁꯤꯗ ꯇꯧꯕꯤꯔꯦ ꯂꯤꯂꯥ ꯌꯥꯎꯔꯤꯉꯩ ꯃꯔꯛꯇ ꯑꯩ ꯀꯨꯏꯔꯦ ꯁꯉꯥꯏꯗꯒꯤ ꯇꯣꯂꯛꯄ ꯃꯇꯨꯡ ꯆꯥꯛꯊꯦꯛꯄꯤꯗ ꯍꯦꯛ ꯂꯩꯔꯛꯄ ꯁꯤꯗꯒꯤ 2008-9 ꯂꯣꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯃꯗꯤ ꯁꯤꯊꯖꯧꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯃ ꯈꯪꯍꯟꯕꯤꯕꯁꯤꯁꯨ ꯃꯔꯤꯛ ꯆꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯍꯧꯔꯛꯄ ꯑꯃꯗꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯒꯤ ꯃꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯗꯤꯇꯦꯜꯁꯤꯅ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯨ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄꯥꯟꯗꯝꯁꯤ ꯃꯁꯤꯅꯤ ꯃꯤꯌꯥꯝꯗ ꯆꯞ ꯆꯥꯅ ꯃꯁꯤ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯁꯤꯟꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯕꯨ ꯀꯔꯝꯕꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯒ ꯃꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯇꯨꯡꯗ ꯔꯣꯜ ꯑꯃ
लीलागी होजी हीरो साबिरे अमोरा काई साबिरे अदगे तोंगा तोंगान बा अदगेदी डिसफिगर साबिरे अदगेदी पुलिस की रोल साबिरे अमा साबिरे को करम्ब रोल अमदी पाम्बिरिबगे हाइबदी एक्ट होजिक लेरिबो रोल सिनतबा करी रोल अमदी सारगदी सोइदन मियाम के थोगल तोगसकी गाना खनबा होजी स्क्रिप्ट दी होजिक लेत्रिबा मतुंग तारकपदा गाइदी लेरकपा याबा करी पाम्बिबा सामबदा करी पाम्बा लेबिरिबगे ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯁꯥꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯐꯕ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ 24 hour ꯃꯥꯁꯤ ꯉꯥꯎꯁꯟꯅꯕ ꯍꯥꯏꯗꯤ ꯆꯨꯝꯅ ꯉꯥꯎꯁꯟꯅꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯌꯨꯒꯨꯝꯕ ꯅꯤꯁꯥꯒꯨꯝꯕꯁꯤꯗ ꯂꯥꯏꯆꯨꯔꯒ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯂꯩꯕ ꯃꯥꯒꯤ ꯀꯩꯅꯣ ꯑꯃꯈꯛꯇ ꯄꯦꯟꯗꯕ ꯔꯤꯄꯦꯟꯗꯦꯟꯁ ꯑꯃꯈꯛ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯌꯥꯝ ꯀꯟꯅ ꯁꯥꯖꯅꯤꯡꯉꯦ ꯑꯩꯁꯦ ꯃꯗꯨꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯔꯣꯜꯗꯨꯗ ꯂꯩꯔꯝꯃꯒ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯆꯨꯝꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯃꯗ ꯍꯥꯏꯇꯥꯔꯦꯀꯣ ꯆꯨꯝꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯃꯗ ꯑꯃꯨꯛ ꯋꯥꯔꯣꯏꯁꯤꯟꯗꯤ ꯄꯨꯔꯛꯀꯗꯕ ꯍꯥꯏꯇꯥꯔꯦ ꯐꯠꯇꯗꯅ ꯑꯗꯨꯝ ꯂꯩꯒꯗꯕꯗꯤ ꯅꯠꯇꯕ ꯐꯠꯇꯅ ꯂꯩꯒꯗꯕ ꯅꯠꯇꯕ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯅ ꯉꯥꯎꯔꯝꯃꯤꯁꯦ ꯁꯤꯒꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯑꯗꯨꯒꯨꯝꯕ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯀꯂꯔꯁꯦ ꯃꯆꯨꯁꯦ ꯀꯔꯤ ꯄꯥꯝꯕꯤꯕꯒꯦ ꯑꯩꯒꯤ ꯃꯆꯨꯁꯦ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯁꯦ ꯄꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯟꯁꯥꯡꯁꯤ ꯀꯔꯤ ꯀꯔꯤ ꯆꯥꯕꯤꯒꯦ ꯃꯥꯁ ꯑꯩꯈꯣꯏꯒꯤ ꯚꯦꯖꯤꯇꯦꯔꯤꯌꯟ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯗꯨꯝ ꯃꯤꯠ ꯃꯁꯥꯂꯥ ꯑꯗꯨꯝ ꯁꯤ ꯆꯥꯕꯤꯕ꯭ꯔꯥ ꯀꯔꯤꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕꯒꯦ ꯑꯩ ꯃꯤꯠ ꯀꯩꯀꯩ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏ ꯆꯥꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯃꯁꯤꯃꯗꯤ ꯄꯥꯝꯃꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤꯗꯤ ꯑꯩ ꯐꯖꯅ ꯄꯥꯝꯃꯦ ꯌꯨꯝꯗꯁꯨ ꯑꯌꯥꯝꯕ ꯀꯥꯡꯁꯣꯏꯁꯦ ꯑꯗꯨꯝ ꯆꯥꯕꯤꯕ꯭ꯔꯥ ꯈꯔ ꯍꯦꯟꯅ ꯄꯥꯝꯃꯦ ꯂꯤꯂꯥ ꯍꯜꯂꯛꯄꯁꯦ ꯑꯩꯅ ꯑꯗꯨꯝ ꯌꯨꯝꯗ ꯍꯥꯏꯔꯝꯃꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯇꯧꯔꯒ ꯀꯥꯡꯍꯧ ꯑꯃꯇ ꯉꯧꯕꯤꯔꯝꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯏꯟꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯗꯁꯨ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯇꯧꯖꯔꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯌꯥꯎꯕꯤꯅꯤꯡꯕ ꯑꯗꯨꯒ ꯂꯝꯁꯤꯗ ꯌꯥꯝꯅ ꯄꯥꯝꯕ ꯃꯤ ꯌꯥꯝ ꯂꯩ ꯃꯁꯤ ꯆꯪꯕ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯂꯥꯏ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯆꯥꯅ ꯐꯤꯕꯝꯅ ꯁꯛ ꯆꯨꯝꯅ ꯑꯗꯒꯤ ꯑꯦꯛꯇꯤꯡ ꯍꯩꯔꯝꯃꯒꯗꯤ ꯇꯥ ꯄꯥꯏꯔꯒ ꯑꯗꯨꯝ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯧꯔꯛꯇꯅ ꯁꯣꯔꯠꯀꯠꯇ ꯐꯠ ꯆꯪꯉꯛꯄꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯁꯤꯒꯨꯝꯕ ꯄꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯃ ꯀꯥꯡꯂꯨꯞ ꯈꯔꯗ ꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯍꯥꯏꯔꯤꯕ ꯂꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯗ ꯐꯣꯂꯣꯋꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯅꯣꯏ ꯂꯣꯏ ꯊꯦꯡꯅꯕꯤꯔꯕ ꯉꯥꯛꯇꯅꯤ आर्टिस्ट अमा सुमांग लीला ओइना मसिदा सुमांग लीला के आर्टिस्ट अमा ओइबिगेना हाइरगदि करी करी गुण चेनगदगे कम मतौ करमनो करी करी होनबा याबगे हाबदो खितंग मते मतंग पोक्ताम तंग पिबिरम तुंग दौरकलिबा सुमांग लाबु पामजबा सुमांग लाबु याविनिंग बसिंग हाइबा तारे ने को आर्ट फॉर्म सिबु पामजबा सिंगदा आइना हाइजनिंग बदि मसि कोइ ओजा गुरु सिंगना मसक फजबा अखोइगी मानसु पामजरमबा नत्र पामुद्रगजु दगलाउना लौखटखिबा हाइबदुना अमनि अदुगा आई इसाना यामना पामजरगा होनजनिंगबा सिगुम्बा सिंगदि आइना हाइजनिंगबदि सुमांग लीला हाइबा आर्ट फॉर्म सिदा संगबिगे हारगदि मसिदि यामना लुबा आर्ट फॉर्म ने माने फोर साइडेड नि अदुगा मसिदा तौरिबजे अखोइ ओनली डायलॉग खतंग नतबा मागे आइगी मांग तुंग आइगी नाकन आइगी एक्टिंग जे लोइना संगे हाइजरिबा अदुना इसम चंबा आर्ट फॉर्म खंग नते अदुना मसिदा संगबिरकदुबा यौबिनिंगिबा थवाई यौजरिबा पामजरिबा आर्टिस्ट सिंगना ओजा गुरु सिंग यामना खनबा मथौ ताइ अदुगा डिसिप्लिन याउद्रगदि आई सक फनाम फजरगजु आई लीला यामना हैरगजु दि यारो ngahaktangi ma masak fajai hai lila hai hai gi baya adu ai gi discipline duna bu phalaktragadi masidi pura puna maksa ari amane dol du pun be yaroi du dol se kai na be mi imta tinaba yaroi du ni aduna masi dol sina pun be yarakta di ma phana mai sanu masana leiba meyam duni yarakta di adu maur urka du aduna oja guru singna haiba inba thakshi ka sina haiba adagi oja guru singda hangba kan batai ai tamba kan batai mamdi ai na tawri jemna yare haina leiba na tab yam sengna ga sumang lela naina gadam sumang lela jam naina de ya sumang la karino haiba je khoi naina batai aduna siguma point kharasi thamjaninge thagachari yam nungai jare adu matung tarakpa aikoigi ano ba lila phonglokpa matam khare hena chalakpa dum oibiu aduga madugi chalakpa matam da so khoigi mase lila promote tawna bhai tare mathang show sing jong tawmina se yam nungai jare ngasi se 91.2 diamond radio channel asida aikoina thudo hendong na haijarubada aduga mafam asida lingbirakuna aikoigi Thoudam Oken Thoudam lingbirakuna mapung phan biriba segidamakta haininga letana diamond radio gi maike digi thagachari matung tarakpa lila kayada mai pakpiraktana miyam gi hena thogol tawba ngamba oibiu aduga aikoi sumadugi pau nungai nungai rabadu mathangi amuk season amada unadana hena nungai ba thorom amada aikoi gi diamond gi sangnai rabagi program asida amuk unadana madugi khudong chabadung logjege yam nungai jenga si diamond la pibase mase hana thagachari mathangi sahi natraga mathangi program amada nungai ba sumang lilagi maramda nungai ba program sing aduga nungai ba thodawa suk sing puraktana pau tamba ngambagi tanza du matang da mutang loba ngambo isaki thagachari sagi
싱주가 하와이 마토가 자와이가 싱주 수르가 핵다 통진 매야다 싹 탐함이 이자노 바나 바 자토이 마디 라인이나 그리 놈 틀리시고 폰 한번 웅웅웅웅 너무더라 사일렌트 레비아브라 나트라 생각해도 아두도 허래 락토크르게 하이행이 다면 통로라니나 아두 이사기 데로바츠 게안 데로바츠 아싱바 하이데나 아두 마이비로 아싱바디 1980 aduga academic sorry ayamba radio gi program ni na khonjel gi thorom ni na koi se video gi program na te adu khona tokjari si myam da khangan jana ban hona ba kanda madugi yengbiri bi channel sing myam jam criticize tawba ngasai gi background gi even dress gi matang kari kari yam tawbi bem yawe duga masina akhona khangan jani bus radio gi di even khonjen khaktani yamna depend ori se duga akhoi gi dress gi kari gi yam thodok ti yam seng na kan koi sendan tonga ga dum khoi di tawbi Doordarshan channel TV channel da makeup tawde adi aduna akhoi even nokhoi na season of dress gi matang yam criticize tawbi badum yawe duga maside tasena har kanda akhoi di radio program ni na tangai badam mi duisen biraga dum khonjen tabire dum yare thank you